मैम फिल्म तंग एक्सप्लेन तौजरंगे फिल्म दुगी ममिंगना रोमान हॉलिडे हारिबा फिल्म असी रोमांस अमसुंग कॉमेडी द बेस तौबा फिल्म नि अदुगा माकना फंकिबा IMDb रेटिंग ना 10 गी मनुंग द 8 नि फिल्म असी 1953 द पुथोकिबा फिल्म अनि फिल्म असी नम्मा मतम द संखिबा पैसा ना 1.5 मिलियन चंखी अदुगा फिल्म असी न तानखिबा पैसा ना 12 मिलियन तानखी फिल्म असी अवार्ड क्या अमसु फंकिबा फिल्म अनि फिल्म अदुगी अवार्ड सिंग अदु स्क्रीनशॉट ओइना सबलपना हपजरमगे होरेन यारकदबा कैरेक्टर खरगी ममिंग हाइजरमगे जो ब्रेडली की रोल लौरिबना ग्रेगोरी पैक एना प्रिंसेस की रोल लौरिबना औड्रे हेपबर्न आर्विंग की रोल लौरिबना इदी अल्बर्ट अहानबा सिनसिदा इटाली की प्रिंसेस अमा यूरोपियन की तोआन कैपिटल सिंग द कोइबा चलमी ब्रिटेन यौबदा महाकपु मफम अदुगी मियाम सिंग न तरामना उक्लमी नुमित हुमनी मखा ताना कोइरबा मतुंगदा बकिंगहाम पैलेस अमुक्का थुंगनरे अदुगा आम्स्टरडाम अमुक्का लाए मथंगदा पेरिस अमुक्का लाक्तुना मरुओइबा फंक्शन कया अमा यावरमी अदुगा महाकी कंट्रीगा पेरिस का सिमेंटेड रिलेशन तोंगनबगिदमक्ता सेम सारमी असुमना मथंग उनरक्तुना महाकी कंट्री इटालीदा अमुक्का हलकले महाक हलकपा मतमदा महाकपु उनबा तोआन लमदगी मियोइ कया अमा लाक्लमी असुमना मयामगी मरक्का थोलक्तुना लाक्लिबा मियोइ कया अमगा मसक खंगनरमी मतमदुदा महाके खोंगोपतु नानथोकी फना कन्ना उपसन्नबा तौबनी याखिदे मखोइ मयाम उनबा लोइरदुना फमख्रे महाके खोंगोपति मपानदा तादुना लैरे तुंगदगी नुपा अमना खोंगोपतो हाइदुना साइन तौई मखोइसु खंगलदुना प्रिंसेस एनादु खुमुक्तु तोंसिन्नबा यानबगी खुदोंचाबदु फंगनबगिदमक्ता जनरल अमना डांस तौमिननबा हाइरदुना मदुगी खुदोंचाबा लौरदुना प्रिंसेस एनाना महाके खोंगोपतु तोंसिनकी अदुगा तोंगान मियोइ कया अमसु महाका डांस तौमिनरमी मखोइ मयामगी फंक्शन अदु लोइरदुना तुमननबा चंगलक्तुना महाकी तुमननबा सेटलिबा फिजोल सिंग अदु हैनददुना अइगी नुमिदांगी तुमननबा फिजोल सिंग से अमत्ता पामदे अइगी अंडरवेयर सु पामदे महाकी सेवा तौनबा नुपीदुना अइगी नुंसिरबी नंग मखोइ सिंग अदु नुंसिगदबनी एनाना अदु अइ चही चनी सुरबा अहल नते अइ कैदौबगी पाजामा सेटपा याद्रिबनो नंगसु खंगलिदुनी मी खुदिमक तुम्बा मतमदा करिसु अमत्ता सेट्टे हाइबा नुपीदुना थोंनाव लोनसनदुना अइदी सेटली एना म्यूजिक की मखोल अमा ताबदगी यामना थुना फमुंगदगी चोंगथरक्तुना थोंनाव मपाना चंगलक्तुना मयामना म्यूजिक खोंगदुना डांस तौबदु येंगलमी अदुगा नुपीदुना नंगी सैंडल तोंगदबा हाइदुना सैंडल लौबा चंखी नुपीदु अमुक चंगलक्तुना चानबीदुना नंगी सैंडल तोंगसनबिरो अदुगा थोंनावदगी चंगबिरो हाइदुना कौशली एना महाकी फमुंगदा अमुक चंगलक्लबा मतमदा नुपीदुना संगोम अमसुंग बिस्कुट पुसलाई एनाना कया हैनदबगी मओंगदा अइखोइ हक्सांग फनबा अदुम तौगना लई नुपीदुना मखोइसिंग असिना नंगना तुम्बा मतमदा मतेंग पांगनी एनाना अइ तुम्बा मतमदा यामना चोकथरे अइ तुमदनबा मिट फावबु इसिनबा ngamdre नुपीदुना अमुक हयेंगी तौगदबा थबकसिंगनि हाइदुना मथंग मनाव नाइना पाथरकपा मतमदा मतम अमत्ता हांगदबदुदा एनाना तुओ हाइना कन्ना लावरक्तुना कपलाई अदुगा अइ मदुसिंगदु करिसु अमत्ता खंदे अइ इसिंगदा इराकनरबसु करिसु अमत्ता खंद्रे नुपीदुना माय डियर नंग नारे अइना सोइदना डॉक्टर बोनाकोवेन थारके एनाना ममाय अमुक लैथोक्तुना अइ डॉक्टर बोनाकोवेन पामदे चानबीदुना अइबु शांतिदा सिहनबिरो नुपीदुना नंग सिद्री एनाना अइगी इनाक्तगी चटपीख्रो हाइदुना अमुक हौगतली नुपीदुना नसादु फाथजौ एना अमुक हिप्तुना अइ मदु पामदे हाइदुना कपी नुपीदुना अइ डॉक्टर बोनाकोवेन कौरुखिगे हाइदुना थोकी एनाना मदु करिसु कानदे महाक मफम अस्तेस्ता लाक्ट्रिंगाइ मतमदा अइ सोइदना सिगनी हाइदुना कपी ngaiak lairaga nupiduga general duga डॉक्टर बोनाकोवेनगा मखोइ हुम चंगमिनरई डॉक्टर दुना महाक तुमलिसिदी नुपीदुना महाक मिनिट अहुंगी ममांगदा तुमखिदबनी डॉक्टर दुना मैम नंग तुमलब्रा एनाना अइ तुमदे डॉक्टर दुना मिकुप अमक्तंग अयतप पीजगे अइखोइगे रॉयल हाइनेस एनाना अइ याम इकाई डॉक्टर बोनाकोवेन अइ इखंग खंगौदना कपख्रे डॉक्टर दुना हैमा कपलिबा मदु नॉर्मल अमना तौगदबा यामना मरु ओइबा चपचाबा थबकनी जनरल दुना यामना मरु ओरिबदी महाक यामना इंग तप्पा अमदी पथाबदुनी हयेंग नोंगानबगा प्रेस कॉन्फ्रेंस की मीटिंग अमा लैबना मरम ओरगा डॉक्टर एनाना करिसु अमता वारुगनु डॉक्टर अइ सोइदना इंग तपना पथारगनी अइ सोइदना मकोइदा कोक नोनगनी अदुगा नोकनी अइना सोइदना ललोल इतिकी थबकसिंग अदु मरी फगत हनगनी हाइदुना अमुक कपी
ꯅꯨꯄꯤꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯧꯔꯦ ꯗꯣꯛꯇꯔ ꯀꯔꯤꯅꯣ ꯈꯔ ꯇꯧ ꯗꯣꯛꯇꯔꯗꯨꯅ ꯃꯍꯥꯛꯀꯤ ꯄꯥꯝꯕꯣꯝꯒꯤ ꯐꯨꯔꯤꯠꯁꯦ ꯇꯥꯈꯠꯄꯤꯌꯨ ꯑꯦꯅꯥꯅ ꯃꯗꯨ ꯀꯔꯤꯅꯣ ꯗꯣꯛꯇꯔꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯕꯅꯤ ꯃꯁꯤꯅ ꯅꯪ ꯁꯣꯏꯗꯅ ꯄꯣꯊꯥꯔꯒꯅꯤ ꯑꯗꯨꯒ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯔꯒꯅꯤ ꯃꯁꯤ ꯑꯅꯧꯕ ꯗ꯭ꯔꯒ ꯃꯈꯜꯅꯤ ꯅꯁꯥꯗ ꯀꯔꯤꯁꯨ ꯁꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯀꯥꯞꯁꯤꯟꯈꯤ ꯑꯦꯅꯥꯅ ꯀꯞꯇꯨꯅ ꯑꯩ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯑꯃꯠꯇ ꯐꯥꯎꯗꯦ ꯗꯣꯛꯇꯔꯅ ꯃꯗꯨ ꯐꯥꯎꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯈꯤꯇꯪ ꯆꯪꯒꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯊꯣꯛꯈꯤ ꯑꯦꯅꯥ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯣꯏ ꯊꯪꯕ ꯑꯃꯗꯤ ꯌꯦꯠ ꯊꯪꯕ ꯀꯥꯁꯤꯡꯒꯤ ꯃꯇꯥꯏꯁꯤꯡꯗ ꯐꯖꯔꯕ ꯃꯤꯒꯤ ꯃꯨꯔꯇꯤ ꯀꯌꯥ ꯑꯃ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯃꯄꯥꯟ ꯃꯊꯛꯇꯨꯁꯨ ꯐꯖꯔꯕ ꯗꯦꯀꯣꯔꯦꯁꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯦꯅꯥ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯃꯤ ꯃꯌꯥꯝꯅ ꯂꯥꯡꯅꯔꯤꯕ ꯃꯐꯝꯁꯤꯡꯗ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯤꯇꯤꯁꯤꯡꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯦꯅꯥ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯗꯨꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯊꯤꯜꯂꯛꯄ ꯒꯥꯔꯤ ꯑꯃꯒꯤ ꯃꯅꯤꯡꯗ ꯀꯥꯈꯠꯇꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯤ ꯑꯦꯅꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯒꯥꯔꯤ ꯑꯗꯨ ꯂꯝꯕꯤꯗ ꯉꯥꯏꯍꯥꯛ ꯈꯥꯝꯂꯤꯉꯩ ꯃꯇꯝꯗ ꯀꯨꯝꯊꯍꯧꯏ ꯑꯗꯨꯒ ꯃꯍꯥꯛ ꯇꯨꯝꯅꯤꯡꯕꯁꯨ ꯍꯧꯔꯛꯂꯝꯃꯤ ꯉꯁꯥꯏ ꯀꯥꯞꯁꯤꯟꯈ꯭ꯔꯤꯕ ꯍꯤꯗꯥꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯨꯝꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗꯨꯗ ꯃꯤꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯌꯥꯏꯗ ꯐꯥꯎꯔꯒ ꯀꯨꯝꯊꯔꯛꯏ ꯇꯣꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯏꯉꯛꯉꯛꯏ ꯁꯣꯝꯗꯅ ꯖꯣ ꯕ꯭ꯔꯦꯗꯂꯤ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯃꯥꯟꯅꯕꯁꯤꯡꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯝꯃꯤ ꯃꯍꯥꯛ ꯄꯩꯁꯥꯁꯨ ꯃꯥꯡꯂꯝꯃꯤ ꯖꯣꯒꯤ ꯃꯃꯥꯟꯅꯕ ꯑꯥꯔꯚꯤꯡꯅ ꯔꯥꯎꯟ ꯑꯃꯈꯛꯀ ꯁꯥꯟꯅꯈꯤꯁꯤ ꯑꯩ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯄ꯭ꯔꯤꯟꯁꯦꯁꯀ ꯎꯅꯗꯣꯏꯅꯤ ꯄꯤꯛꯆꯔ ꯈꯔꯁꯨ ꯂꯧꯒꯅꯤ ꯖꯣꯅ ꯑꯩꯗꯤ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯕꯥꯔꯇꯣꯟ ꯂꯥꯛꯏ 11:45ꯇ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯍꯥꯛ ꯔꯥꯎꯟ ꯑꯃꯈꯛ ꯌꯥꯎꯔꯝꯗꯨꯅ ꯍꯜꯂꯛꯈꯤ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯈꯛ ꯂꯝꯕꯤ ꯃꯇꯥꯏꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯖꯣ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯖꯣ ꯍꯥꯏꯐꯦꯠ ꯇꯨꯡ ꯍꯟꯅ ꯌꯦꯡꯅ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯑꯦꯅꯥꯅ ꯅꯪ ꯉꯁꯤꯒꯤ ꯅꯨꯡꯊꯤꯜꯁꯦ ꯀꯃꯥꯏꯅ ꯇꯧꯈꯤ ꯍꯪꯗꯨꯅ ꯂꯦꯡꯉꯛꯄ ꯃꯇꯝꯗ ꯇꯥꯒꯦ ꯇꯧꯕꯗꯒꯤ ꯖꯣꯅ ꯍꯦ ꯃꯁꯤ ꯇꯥꯕ ꯇꯥꯔꯦꯅꯦ ꯍꯥꯏꯗꯨꯅ ꯏꯟꯈꯠꯂꯤ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯨ ꯅꯨꯄꯤꯗꯨꯅ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯅꯪꯕꯨ ꯖꯣꯅ ꯍꯧꯒꯠꯂꯣ ꯑꯦꯅꯥꯅ ꯇꯜꯂꯤ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯦꯅꯥ ꯃꯤꯠ ꯈꯔ ꯈꯔ ꯁꯤꯡꯂꯛꯇꯨꯅ ꯅꯪ ꯁꯤꯗꯩꯁꯤꯗ ꯐꯝꯕ ꯌꯥꯏ ꯖꯣꯅ ꯑꯩꯗꯤ ꯅꯪ ꯍꯧꯒꯠꯄꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯆꯤꯡꯈꯠꯄꯤꯗꯨꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯅꯪ ꯄꯨꯂꯤꯁꯅ ꯐꯥꯔꯕꯗꯤ ꯅꯍꯥꯛ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤ ꯑꯦꯅꯥꯅ ꯄꯨꯂꯤꯁ ꯍꯥꯏꯕ ꯖꯣꯅ ꯍꯣꯏ ꯄꯨꯂꯤꯁ ꯑꯦꯅꯥ ꯐꯝꯗꯨꯅ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 35ꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 45ꯇ ꯑꯃꯨꯛ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯊꯕꯛꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯍꯥꯏꯔꯝꯃꯤ ꯖꯣꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨ ꯌꯨ ꯉꯥꯎꯕ ꯃꯥꯜꯂꯗꯨꯅ ꯌꯨ ꯊꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯅꯤꯁꯥꯗꯨ ꯑꯩꯈꯣꯏꯅ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯊꯛꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯅꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ ꯑꯦꯅꯥꯅ ꯎꯏꯔꯒ ꯁꯩꯔꯦꯡ ꯑꯃ ꯊꯤꯔꯛꯏ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯐꯨꯝꯈ꯭ꯔꯕꯁꯨ ꯅꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯝ ꯇꯥꯔꯤ ꯃꯗꯨꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯅꯪ ꯃꯗꯨꯒꯤ ꯁꯩꯔꯦꯡꯗꯨ ꯈꯪꯕ꯭ꯔꯥ ꯖꯣ ꯁꯣꯔꯣꯛꯇ ꯍꯤꯞꯂꯝꯕ ꯑꯃꯅ ꯑꯗꯨꯝꯅ ꯐꯖꯕ ꯁꯩꯔꯦꯡ ꯑꯃ ꯄꯥꯔꯛꯄꯗꯨꯗ ꯈꯔ ꯉꯛꯂꯞꯅ ꯅꯪꯅ ꯀꯃꯥꯏꯅ ꯈꯪꯂꯤꯕ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯅꯍꯥꯛ ꯐꯖꯅ ꯁꯩꯔꯦꯡꯁꯨ ꯄꯥꯔꯦ ꯐꯤꯖꯣꯜꯁꯨ ꯐꯖꯅ ꯁꯦꯠꯂꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯂꯝꯕꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯐꯖꯔꯕꯗꯨ ꯀꯅꯥꯅ ꯈꯪꯕꯤꯅꯤ ꯑꯦꯅꯥ ꯀꯔꯤꯁꯨ ꯇꯥꯗꯅ ꯖꯣꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯗꯨꯅ ꯑꯃꯨꯛ ꯇꯨꯝꯈꯤ ꯖꯣꯅ ꯇꯦꯛꯁꯤ ꯑꯃ ꯐꯥꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯦꯅꯥꯗ ꯀꯣꯐꯤ ꯈꯔ ꯊꯛꯂꯨꯔꯣ ꯑꯗꯨꯒ ꯅꯪ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯝꯗꯨꯅ ꯒꯥꯔꯤꯗꯨ ꯀꯥꯈꯠꯀꯦ ꯇꯧꯏ ꯑꯦꯅꯥ ꯐꯝꯂꯝꯕꯗꯒꯤ ꯑꯃꯨꯛ ꯍꯤꯞꯊꯈꯤ ꯖꯣ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛꯀ ꯆꯪꯂꯛꯇꯨꯅ ꯇꯦꯛꯁꯤꯁꯦ ꯇꯣꯡꯉꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯏ ꯑꯦꯅꯥ ꯀꯔꯤꯁꯨ ꯇꯥꯗꯅ ꯑꯗꯨꯝ ꯍꯤꯞꯇꯨꯅ ꯂꯩ ꯖꯣꯅ ꯇꯥꯗꯕꯗꯒꯤ ꯆꯤꯡꯈꯠꯂꯤ ꯂꯥꯛꯑꯣ ꯇꯦꯛꯁꯤꯁꯦ ꯇꯣꯡꯉꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯅꯍꯥꯛ ꯌꯨꯝꯗ ꯆꯠꯂꯣ ꯑꯦꯅꯥ ꯍꯧꯒꯠꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯖꯣꯅ ꯅꯍꯥꯛ ꯄꯩꯁꯥ ꯌꯥꯎꯕ꯭ꯔꯥ ꯑꯦꯅꯥꯅ ꯑꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯄꯩꯁꯥ ꯄꯨꯗꯦ ꯖꯣꯅ ꯃꯗꯨ ꯌꯥꯝꯅ ꯐꯠꯇꯕ ꯍꯩꯅꯕꯤꯅꯤ ꯐꯔꯦ ꯑꯩ ꯅꯪ ꯊꯤꯟꯕꯤꯔꯝꯂꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯥꯈꯠꯍꯜꯂꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯖꯣꯅ ꯑꯦꯅꯥꯗ ꯅꯪ ꯀꯗꯥꯏꯗ ꯂꯩ ꯑꯦꯅꯥꯅ ꯀꯣꯂꯣꯁꯤꯌꯝꯗ ꯖꯣꯅ ꯊꯥꯖꯗꯗꯨꯅ ꯅꯪ ꯌꯨ ꯉꯥꯎꯕ ꯅꯠꯇꯦ ꯍꯥꯏꯔꯛꯑꯣ ꯑꯁꯦꯡꯕ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯦꯅꯥ ꯅꯣꯛꯇꯨꯅ ꯅꯪ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏ ꯑꯩ ꯌꯨ ꯉꯥꯎꯗꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯉꯥꯁꯤꯜꯂꯛꯏ ꯖꯣꯅ ꯑꯃꯨꯛ ꯇꯨꯝꯂꯅꯨ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯏ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯖꯣꯅ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯑꯦꯅꯥꯗ ꯑꯃꯨꯛ ꯅꯪ ꯀꯗꯥꯏꯗ ꯆꯠꯄ ꯄꯥꯝꯃꯤ ꯅꯪ ꯀꯗꯥꯏꯗ ꯊꯤꯜꯂꯣ ꯍꯥꯏꯕꯒꯦ ꯅꯪ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯦꯅꯥꯅ ꯀꯣꯂꯣꯁꯤꯌꯝꯗ ꯍꯥꯏꯗꯨꯅ ꯎꯏꯔꯒ ꯍꯥꯏꯔꯛꯏ ꯖꯣꯅ ꯃꯍꯥꯛ ꯀꯣꯂꯣꯁꯤꯌꯝꯗ ꯂꯩ ꯍꯥꯏ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯅꯨꯄꯤꯗꯨꯅ ꯌꯨ ꯉꯥꯎꯔꯒ ꯍꯥꯏꯔꯛꯂꯤꯕꯅꯤ ꯈꯟꯗꯨꯅ ꯃꯗꯨ ꯑꯔꯥꯟꯕ ꯂꯩꯐꯝꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯃꯤꯗꯥꯡꯁꯤ ꯌꯥꯝꯅ ꯊꯦꯡꯉꯦ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯔꯦ ꯏꯆꯥ 3 ꯑꯃꯁꯨ ꯂꯩꯔꯦ ꯃꯈꯣꯏ ꯀꯞꯂꯝꯂꯒꯅꯤ ꯑꯗꯣ ꯍꯥꯏꯔꯛꯄꯗꯒꯤ ꯖꯣꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯚꯤꯌꯥ ꯃꯥꯔꯒꯨꯇꯥ 51 ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯈꯣꯏ ꯂꯥꯛꯏ
Mafam adu yoraba matamda Jona paisa hena piduna ngaihaktang ngayu aduga mahakna chatpa pamba mafamduda thillo haiduna tholai. Driver duna khamduna aigi taxi se tumnanaba natte Jona masi aigi problem natte ai mahak amuk phawba ukhidre haiduna chatke tawi. Driver duna amuk khamduna aigi su problem natte nangna nupi se pamde natra aisu nupi se pamde. Police na mabu pamba yai adu harakpadagi Jona okay haiduna mahakki laifamda pusilai. Jona khut samduna stair da kakhali. Enadi stair da kadabida nakan amada muka changki. Jona amuk laithoktuna stair da kakhalhali. Enadi ball dance tawbagi mawong oina khanduna yamna nungai haiduna kakhali. Jona thong hangdoke tawringai matamda atopa thong amada muka thinge tawba matamda Jona khamduna mahakki kada pusali. Enana jogi kada uba matamda changlakpa matamda yamna pikpaduda masi elevator ra. Jona masi aigi kani. Enana ai madu harubagi soikre ado tumpham sisu yamna phatre ai mafam masdesta tumba yabra. Jona hoi madu mayamna khanaba wakhalni. Enana numidang tumnaba silki rose mapan yawba phidu setpa yabra. Jona mahakna hanglibadu khumdana ai ki nangna ngasi numidang koichat chatuna lairambado haiduna phi ama puthoktuna pi. Ena haraungna pajama saiduna loksali. Jona sorry honey ai numidang tumnanaba fijol amata sai kya selaktri. Enana nang aigi fijol singje hongdokpa matamda mateng pangbigadra chanbiduna. Jo wakhal nga khalladuna ma kingakki tai adu lokthoi aduga piraduna yu glass ama thai. Enana aisu khara thakke yabra. Jona yaroi haiduna wa ama haige haina changlakpa matamda Enana masi amuk phawak tawkhidri. Ai nupaga ithanta laiminadri aigi dress session ba amadi hongdokpa faw masi amuk phawak tawdri haiduna nokfet tawraga ai kaisumta saude aduga joda amuk nangdi saubra. Jona ai mapanda coffee cup amakak thaklukhige nang sidaista tummo haiduna sofa da mon ama pusenduna Enada mahaki tumpham adu tai. Enana yamna thina fajai. Jona amuk masigi pajama se setlo aduga sofa sidaista tummo phamungda tumba yade chair da tumba yade. Enana nang aigi apamba sereng du khangbra. Jona nang aida thikre. Enana sereng amaga muka thiraktuna kitna ibani. Jona selina ibani. Nangi sereng du nahaki wakhala thamo aduga pajama se setlo ai minute taragi manungda halakani haiduna thoke tawi. Enana nang aigi ayaba yawrabra thokpagi. Jona thagachari haramduna thokhi. Somdana Princess Enadu thiba yaba thire fangdre harammi. Mapana masi kanamta da haidokpa yade hek phangbaga direct oina mahaki throne da purakadabani. Mahak mangbagi thawongse top secret crisis oire. Jo halakpa matamda Enadu phamungda tumduna lerammi. Madu ubade khara saurapna sofa du manakta pusalaktuna sofa mathakta tanabagdamakta mompak pidaktu singkhatuna inthakhi. Paukche kayada Princess Enadu ikang khangogdana nare haiduna fonglami. Jo tumba hogalakpa matamda pung 12 tarami yamna thuna hogali 11:45 ta Princess unaba chatkadabani haina yamna thuna mahakki thabak mafamda laklami. Mahakki thabak mafamdo hek yaubaga makhoigi bossna kauksali aduga makhoigi bossna nang thabak laklibra aikhoigi office se pung 9 makhaida hobani. Jona ai Princess unarubani makhoigi boss tudi hana khanglami Princess tu nare aduna program kudimak loina yeithoi haiba. Boss tuna nang Princess ka unarubra. Jona hoi aduga ai halakpada ngairi. Boss tuna nofet tongna o adudi fare ai soikre ado masigi question singse kari haina khumlai haina hangba matamda Jona semjan sajanjuna khumlami. Aduga makhoigi boss tu khara saurapna khabar du yanghalli. Princess ki photo du uba matamda Jona yamna thuna thokiduna mahaki yum manaka leiba ahal amada phone tawduna mahaki yum madu sangbinaba hairami mi ama tumhobani madu ubra. Nupaduna ai yenglukige ngairammo haiduna yengba chatluraga changlaktuna tumhowi. Jona adu oiba tarabadi nongmai natraga thang paiduna aigi mafam adu kanamta changhanganu kanamta su thohanganu hairami. Nupadu su yarami Jona haribadu. Nupadu jogi laifamdu sanglami. Jo halaktuna kamaina tawre. Nupaduna kanamta changhande kanamta su thohande. Jona nangi paisada numit nenigi manunga double oina pirage. Jo magi kada changlaktuna enagi manaka changlaktuna khabar gi picture duga manabra haina yenglami. Jona nang Royal Highness la ena onthoraktuna hoi mani karino adu harakpadagi jo famang adu fajana semjanduna
ꯐꯃꯨꯡꯗ ꯊꯥꯡꯒꯠꯇꯨꯅ ꯍꯤꯞꯍꯜꯂꯤ꯫ ꯃꯇꯝꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯁꯥꯏꯔꯦꯟ ꯈꯣꯡꯗꯨꯅ ꯊꯧꯔꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯑꯦꯅꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯦꯅꯥꯅ ꯗꯣꯛꯇꯔ ꯕꯣꯅꯥꯀꯣꯚꯦꯟ ꯀꯧꯔꯛꯏ꯫ ꯖꯣ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯗꯣꯛꯇꯔꯗꯨ ꯉꯥꯏꯍꯥꯛ ꯁꯥꯏ꯫ ꯍꯥꯎ, ꯅꯪ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ, ꯌꯥꯝꯅ ꯐꯔꯦ꯫ ꯅꯪ ꯀꯔꯤ ꯄꯥꯝꯃꯤ? ꯑꯦꯅꯥꯅ ꯃꯌꯥꯝ ꯑꯃ ꯄꯥꯝꯃꯤ꯫ ꯖꯣꯅ ꯍꯥꯏꯌꯨ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯑꯐꯕ ꯗꯣꯛꯇꯔꯗ꯫ ꯑꯦꯅꯥꯅ ꯑꯩ ꯃꯪ ꯑꯃ ꯃꯪꯈ꯭ꯔꯦ꯫ ꯖꯣꯅ ꯃꯪ ꯑꯗꯨꯗ ꯀꯩꯗꯧꯔꯝꯃꯤ? ꯑꯦꯅꯥꯅ ꯑꯩꯒꯤ ꯃꯪꯗ ꯑꯩ ꯁꯣꯔꯣꯛꯇ ꯇꯨꯝꯂꯝꯃꯤ, ꯑꯗꯨꯒ ꯅꯍꯥ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯏ꯫ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯡꯏ ꯑꯃꯗꯤ ꯀꯟꯁꯨ ꯀꯜꯂꯤ꯫ ꯃꯍꯥꯛ ꯑꯩꯗ ꯌꯥꯝꯅ ꯍꯪꯉꯤ꯫ ꯑꯦꯅꯥ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯈꯨꯠ ꯑꯗꯨ ꯃꯃꯥꯏꯗ ꯈꯨꯝꯖꯟꯗꯨꯅ, ꯃꯗꯨꯒꯤ ꯃꯑꯣꯡꯗꯨ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯅꯤ꯫ ꯖꯣ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯦꯅꯥ ꯃꯤꯠ ꯈꯔ ꯁꯤꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥꯒ ꯃꯥꯟꯅꯗꯕ ꯀꯌꯥ ꯑꯃ ꯎꯔꯝꯃꯤ, ꯑꯗꯨꯒ ꯖꯣꯁꯨ ꯑꯃꯨꯛꯀ ꯎꯔꯛꯏ꯫ ꯖꯣꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯛꯄꯗꯨꯗ ꯑꯦꯅꯥ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ꯫ ꯑꯦꯅꯥꯅ ꯗꯣꯛꯇꯔ ꯕꯣꯅꯥꯀꯣꯚꯦꯟꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ? ꯖꯣꯅ ꯑꯩ ꯃꯗꯨꯒꯤ ꯃꯃꯤꯡꯗꯨ ꯈꯪꯗꯦ꯫ ꯖꯣꯅ ꯅꯠꯇꯦ꯫ ꯑꯦꯅꯥꯅ ꯑꯩ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈ꯭ꯔꯕ꯭ꯔꯥ? ꯖꯣꯅ ꯊꯣꯛꯇꯦ꯫ ꯑꯦꯅꯥꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯍꯧꯒꯠꯍꯜꯂꯨ ꯍꯥꯏꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯍꯟꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯑꯦꯅꯥꯅ ꯃꯥꯒꯤ ꯐꯨꯔꯤꯠꯇꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ, ꯃꯁꯤ ꯅꯪꯒꯤꯔꯥ? ꯖꯣꯅ ꯃꯥꯅꯤ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯐꯤꯗꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯖꯣꯅ ꯀꯔꯤ ꯀꯔꯤ ꯌꯥꯎꯗꯕ ꯑꯀꯣꯝꯕ ꯂꯩꯕꯒꯦ? ꯑꯦꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯎꯗꯦ꯫ ꯑꯗꯣ ꯅꯪꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯤꯒꯦꯔꯥ? ꯖꯣꯅ ꯑꯩꯒꯤ ꯂꯩꯐꯝꯗꯅꯤ꯫ ꯑꯦꯅꯥꯅ ꯈꯣꯟ ꯈꯔ ꯀꯟꯅ, ꯅꯪꯅ ꯑꯩꯕꯨ ꯐꯣꯔꯁ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕ꯭ꯔꯥ? ꯖꯣꯅ ꯅꯠꯇꯦ ꯅꯠꯇꯦ꯫ ꯑꯦꯅꯥꯅ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩ ꯏꯊꯟꯇ ꯂꯩꯈ꯭ꯔꯕ꯭ꯔꯥ? ꯖꯣꯅ ꯍꯣꯏ꯫ ꯑꯦꯅꯥꯅ ꯑꯃꯨꯛ, ꯑꯩ ꯅꯨꯃꯤꯗꯥꯡꯗꯨꯃ ꯅꯪꯒ ꯂꯩꯃꯤꯟꯅꯈ꯭ꯔꯕ꯭ꯔꯥ? ꯖꯣꯅ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ꯫ ꯍꯣꯏ, ꯂꯝꯕꯤ ꯑꯃꯗꯗꯤ ꯂꯩꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯦꯅꯥꯅ ꯉꯥꯏꯍꯥꯛ ꯅꯤꯡꯁꯤꯡꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯅꯣꯛꯊꯣꯔꯛꯇꯨꯅ ꯈꯨꯠ ꯁꯣꯛꯅꯩ꯫ ꯑꯗꯨꯒ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ? ꯖꯣꯅ ꯖꯣ ꯕ꯭ꯔꯦꯗꯂꯤ ꯀꯧꯏ꯫ ꯑꯦꯅꯥꯅ ꯅꯪ ꯐꯝꯕ ꯌꯥꯏ꯫ ꯖꯣꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯑꯦꯅꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ꯫ ꯖꯣꯅ ꯑꯃꯨꯛ, ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯑꯦꯟꯅꯥꯅ ꯑꯦꯟꯌꯥ ꯀꯧꯏ꯫ ꯖꯣꯅ ꯅꯪ ꯀꯣꯐꯤ ꯄꯥꯝꯂꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯂꯧꯕ ꯆꯠꯂꯤ꯫ ꯑꯦꯅꯥꯅ ꯍꯧꯖꯤꯛꯁꯦ ꯀꯔꯝꯕ ꯃꯇꯝꯅꯣ? ꯖꯣꯅ ꯄꯨꯡ 1:30 ꯇꯥꯔꯦ꯫ ꯑꯦꯅꯥꯅ ꯄꯨꯡ 1:30 ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯑꯩ ꯗ꯭ꯔꯦꯁ ꯁꯦꯠꯆꯤꯜꯂꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯂꯤ꯫ ꯖꯣꯅ ꯀꯔꯤꯒꯤ ꯌꯥꯝꯅ ꯊꯨꯔꯤꯕꯅꯣ, ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ꯫ ꯑꯦꯅꯥꯅ ꯅꯠꯇꯦ ꯅꯠꯇꯦ, ꯑꯩ ꯅꯪꯗ ꯑꯋꯥꯕ ꯌꯥꯝꯅ ꯇꯥꯍꯟꯈ꯭ꯔꯦ꯫ ꯖꯣꯅ ꯑꯋꯥꯕ ꯍꯥꯏꯕ? ꯅꯪ ꯑꯩꯗ ꯀꯔꯤꯁꯨ ꯑꯋꯥꯕ ꯇꯥꯍꯟꯈꯤꯗꯦ꯫ ꯑꯦꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯩ ꯇꯥꯍꯟꯈꯤꯗꯕ꯭ꯔꯣ? ꯖꯣꯅ ꯑꯩ ꯅꯪꯒꯤ ꯏꯔꯨ ꯂꯨꯖꯅꯕ ꯁꯦꯝ ꯁꯥꯈꯤꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝꯕ ꯆꯪꯉꯤ꯫ ꯑꯦꯅꯥꯅ ꯐꯤ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯟꯗꯨꯅ ꯏꯔꯨ ꯂꯨꯖꯕ ꯆꯪꯈꯤ꯫ ꯖꯣ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯔꯚꯤꯡꯗ ꯐꯣꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗꯦ, ꯃꯍꯥꯛꯀ ꯊꯦꯡꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯒꯤ ꯀꯥꯗ ꯂꯝ ꯁꯦꯡꯗꯣꯛꯄ ꯂꯥꯛꯄ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯂꯝ ꯁꯦꯡꯗꯣꯛꯂꯤꯉꯩ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯑꯦꯅꯥꯗꯨ ꯏꯔꯨ ꯂꯨꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯅꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯂꯝ ꯁꯦꯡꯗꯣꯛꯄ ꯂꯥꯛꯄ ꯅꯨꯄꯤꯗꯨꯅ ꯏꯇꯥꯂꯤꯒꯤ ꯂꯣꯟꯗ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯏꯇꯥꯂꯤꯒꯤ ꯂꯣꯟꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ, ꯃꯔꯝꯗꯤ ꯁꯕꯇꯥꯏꯇꯜ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ꯫ ꯖꯣ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯦꯅꯥꯗꯨ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ꯫ ꯖꯣ ꯆꯪꯁꯤꯜꯂꯤ꯫ ꯑꯦꯅꯥꯅ ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯌꯦꯡꯂꯝꯕꯅꯤ, ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ꯫ ꯖꯣꯅ ꯍꯣꯏ, ꯃꯤꯀꯨꯞ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ꯫ ꯑꯩꯅ ꯅꯪꯗ ꯀꯥ ꯈꯨꯗꯤꯡ ꯆꯦꯟꯗꯨꯅ ꯃꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯕ ꯉꯝꯒꯅꯤ꯫ ꯑꯦꯅꯥꯅ ꯑꯩ ꯆꯠꯂꯒꯦ, ꯑꯩ ꯅꯪꯗ ꯒꯨꯗ ꯕꯥꯏ ꯍꯥꯏꯅꯅꯕ ꯉꯥꯏꯔꯝꯕꯅꯤ꯫ ꯖꯣꯅ ꯒꯨꯗ ꯕꯥꯏ ꯍꯥꯏꯕ? ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯕꯇ ꯉꯥꯏꯔꯤ, ꯅꯪ ꯕ꯭ꯔꯦꯛꯐꯥꯁꯇꯤ ꯀꯃꯥꯏꯅ ꯇꯧꯕ? ꯑꯦꯅꯥꯅ ꯁꯣꯔꯤ, ꯑꯩ ꯃꯗꯨꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ꯫ ꯖꯣꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯗꯦꯠ ꯑꯣꯏꯔꯝꯒꯅꯤ, ꯅꯪꯅ ꯆꯥꯗꯕꯤ ꯐꯥꯎꯕ ꯆꯠꯀꯗꯧꯔꯤꯕꯗꯣ꯫ ꯑꯦꯅꯥꯅ ꯃꯗꯨꯅꯤ꯫ ꯖꯣꯅ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯒ ꯆꯠꯃꯤꯟꯅꯔꯁꯤ꯫ ꯑꯦꯅꯥꯅ ꯌꯥꯔꯅꯤ, ꯊꯥꯒꯠꯆꯔꯤ, ꯑꯩ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯂꯒꯦ꯫ ꯑꯗꯣ ꯅꯪꯒꯤ ꯐꯃꯨꯡꯗ ꯑꯩ ꯇꯨꯝꯍꯟꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯖꯣꯅ ꯑꯣ, ꯃꯗꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯦꯅꯥꯅ ꯅꯨꯃꯤꯗꯥꯡ ꯅꯪꯅ ꯑꯩꯕꯨ ꯊꯧꯖꯥꯜ ꯀꯌꯥ ꯑꯃ ꯎꯠꯈꯤ, ꯑꯗꯣ ꯅꯪ ꯁꯣꯐꯥꯗ ꯇꯨꯝꯕꯗꯨ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ꯫ ꯖꯣꯅ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯊꯤꯟꯗꯣꯛꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯈꯨꯠ ꯁꯣꯛꯅꯗꯨꯅ ꯑꯦꯅꯥ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯖꯣ ꯃꯥꯒꯤ ꯀꯥꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯑꯦꯅꯥꯅ ꯆꯠꯈꯤꯕꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ꯫ ꯖꯣ ꯌꯥꯝꯅ ꯊꯨꯅ ꯀꯨꯝꯊꯔꯛꯇꯨꯅ ꯑꯦꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯑꯦꯅꯥ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯥꯎꯗꯨꯅ ꯑꯃꯨꯛꯀ ꯆꯦꯟꯈꯠꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯖꯣꯁꯨ ꯑꯦꯅꯥ ꯇꯥꯟꯅꯔꯛꯄꯒ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯩ꯫ ꯑꯦꯅꯥꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯥꯎꯔꯦ, ꯅꯪ ꯑꯩꯗ ꯄꯩꯁꯥ ꯈꯔ ꯄꯤꯕ ꯌꯥꯒꯗ꯭ꯔꯥ? ꯖꯣꯅ ꯑꯣ ꯍꯣꯏ ꯆꯨꯝꯃꯤ, ꯅꯪ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯈꯤꯗꯕꯅꯤ꯫ ꯅꯪ ꯄꯩꯁꯥ ꯀꯌꯥ ꯗꯔꯀꯥꯔ ꯑꯣꯏꯒꯦ? ꯑꯦꯅꯥꯅ ꯑꯩ ꯀꯌꯥꯃꯨꯛ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯦ, ꯅꯪ ꯄꯩꯁꯥ ꯀꯌꯥ ꯂꯩꯒꯦ? ꯖꯣꯅ ꯑꯣ ꯐꯔꯦ, ꯑꯩꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯄꯩꯁꯥꯁꯤ 50-50 ꯌꯦꯟꯅꯔꯁꯤ, ꯅꯪ 1000 ꯂꯤꯔꯁꯦ ꯂꯧꯔꯣ꯫
ꯑꯦꯅꯥꯅ 1000 ꯍꯥꯏꯕ ꯅꯪ ꯇꯁꯦꯡꯅ ꯂꯣꯏꯅ ꯄꯤꯔꯕ꯭ꯔꯥ ꯍꯥꯏꯅ ꯉꯛꯅ ꯍꯥꯏꯔꯝꯃꯤ 1000 ꯍꯥꯏꯕꯗꯨꯗ꯫ ꯖꯣ ꯅꯣꯛꯐꯦꯠ ꯇꯧꯅ 1000 ꯂꯤꯔ ꯍꯥꯏꯁꯦ $1.50ꯅꯤ꯫ ꯑꯦꯅꯥꯅ ꯑꯣ ꯐꯔꯦ ꯑꯩ ꯃꯁꯤ ꯑꯃꯨꯛ ꯊꯤꯜꯂꯛꯅꯕ ꯇꯧꯒꯦ, ꯅꯪꯒꯤ ꯂꯩꯐꯝꯁꯦ ꯀꯔꯤ ꯀꯧꯏ? ꯖꯣꯅ ꯚꯤꯌꯥ ꯃꯥꯔꯒꯨꯇꯥ 51 ꯀꯧꯏ꯫ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯑꯦꯅꯥ ꯍꯔꯥꯎꯅ ꯀꯨꯝꯊꯈꯤ꯫ ꯖꯣ ꯈꯔ ꯂꯥꯞꯂꯞꯅ ꯑꯦꯅꯥ ꯈꯪꯍꯟꯗꯕꯤꯗ ꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯑꯦꯅꯥ ꯃꯤꯌꯥꯝ ꯇꯤꯟꯕ ꯕꯖꯥꯔꯗ ꯂꯥꯛꯏ, ꯖꯣꯁꯨ ꯏꯟꯅꯔꯛꯂꯤ꯫ ꯑꯦꯅꯥ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯈꯔ ꯆꯠꯂꯒ ꯅꯨꯄꯤ ꯑꯃꯅ ꯈꯣꯡꯎꯞ ꯑꯃ ꯌꯣꯟꯁꯤꯜꯂꯛꯏ꯫ ꯑꯦꯅꯥꯁꯨ ꯇꯣꯡꯁꯤꯟꯗꯨꯅ ꯄꯩꯁꯥ ꯄꯤꯔꯝꯗꯨꯅ ꯑꯃꯨꯛꯀ ꯃꯈꯥ ꯇꯥꯅ ꯂꯥꯛꯏ꯫ ꯑꯦꯅꯥ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯁꯝ ꯀꯛꯐꯝ ꯑꯃꯒꯤ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯃꯤꯡꯁꯦꯜ ꯌꯦꯡꯂꯝꯃꯤ꯫ ꯁꯝ ꯀꯛꯐꯝꯗꯒꯤ ꯅꯨꯄꯤ ꯑꯃ ꯁꯝ ꯇꯦꯟꯅ ꯀꯛꯇꯨꯅ ꯊꯣꯛꯂꯛꯄꯗꯨ ꯑꯦꯅꯥꯁꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯁꯝ ꯀꯛꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯁꯝ ꯀꯛꯄ ꯅꯨꯄꯥꯗꯨꯅ ꯅꯪꯒꯤ ꯁꯝꯁꯦ ꯀꯌꯥꯗ ꯐꯖꯅ ꯍꯧꯈ꯭ꯔꯕ? ꯀꯃꯥꯏꯅ ꯀꯛꯇꯣꯏꯅꯣ? ꯑꯦꯅꯥꯅ ꯀꯛꯇ ꯀꯛꯎ꯫ ꯁꯝ ꯀꯛꯄ ꯅꯨꯄꯥꯗꯨꯅ ꯁ꯭ꯋꯥꯏꯗ ꯀꯛꯎꯔꯥ? ꯑꯦꯅꯥꯅ ꯈꯔ ꯍꯪꯒꯠꯂꯣ꯫ ꯈꯔ ꯑꯃꯨꯛ ꯍꯪꯒꯠꯇꯨꯅ ꯁꯤꯗꯔꯥ? ꯑꯦꯅꯥꯅ ꯈꯔ ꯑꯃꯨꯛ ꯍꯪꯒꯠꯂꯣ꯫ ꯈꯔꯒ ꯑꯃꯨꯛ ꯍꯪꯒꯠꯇꯨꯅ ꯑꯃꯨꯛꯀ ꯄꯥꯏꯁꯤꯜꯂꯤ꯫ ꯁꯤꯗꯔꯥ? ꯑꯦꯅꯥꯅ ꯁꯤꯗ ꯅꯠꯇꯦ, ꯈꯔꯒ ꯑꯃꯨꯛꯀ ꯍꯪꯒꯠꯂꯨ꯫ ꯁꯝ ꯀꯛꯄ ꯅꯨꯄꯥꯗꯨꯅ ꯁꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗꯅꯣ? ꯑꯦꯅꯥꯅ ꯉꯛꯁꯝ ꯃꯄꯥꯗ ꯁꯝꯗꯨ ꯄꯨꯂꯞ ꯄꯥꯏꯁꯟꯗꯨꯅ ꯁ꯭ꯋꯥꯏꯗ ꯀꯛꯎ꯫ ꯅꯨꯄꯥꯗꯨꯅ ꯁ꯭ꯋꯥꯏꯗ ꯍꯥꯏꯕ? ꯅꯪꯒꯤꯁꯦ ꯑꯁꯦꯡꯕ꯭ꯔꯥ ꯃꯤꯁ? ꯑꯦꯅꯥꯅ ꯁꯣꯏꯗ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯂꯣꯏꯅꯔꯥ? ꯑꯦꯅꯥꯅ ꯂꯣꯏꯅꯃꯛ꯫ ꯖꯣꯁꯨ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯦꯅꯥꯒꯤ ꯃꯁꯝꯗꯨ ꯂꯣꯏꯅꯃꯛ ꯖꯞ ꯖꯞ launa ꯀꯛꯊꯠꯂꯤ꯫ ꯑꯦꯅꯥ ꯁꯛꯐꯝ ꯈꯪꯍꯣꯡ ꯍꯣꯡꯕꯗꯨꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯃꯥꯏꯊꯣꯡꯗ ꯇꯥꯏ꯫ ꯅꯨꯄꯥꯗꯨꯅ ꯑꯦꯅꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯈꯪꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯦꯝꯅꯅꯕ ꯈꯜꯂꯝꯃꯤ꯫ ꯖꯣ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯦꯅꯥꯗꯣ ꯐꯣꯇꯣ ꯀꯥꯞꯅꯅꯕ ꯇꯧꯒꯦ ꯇꯧꯕꯅꯤ, ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯒꯦ ꯆꯪꯂꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨꯅ ꯉꯥꯏꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡ ꯁꯥꯇ꯭ꯔꯤ ꯈꯔ ꯐꯣꯇꯣ ꯀꯥꯞꯄꯗꯨ ꯎꯕꯗꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯪꯒꯤ ꯀꯦꯃꯦꯔꯥꯁꯤ ꯐꯖꯩ, ꯃꯤꯔꯛ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯑꯩ ꯑꯃꯨꯛꯇ ꯋꯥꯏꯒꯦ, ꯅꯪ ꯁꯥꯎꯒꯗ꯭ꯔꯥ? ꯑꯉꯥꯡ ꯅꯨꯄꯤ ꯑꯃꯅ ꯃꯤꯁ ꯋꯦꯕꯔ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯁ ꯑꯗꯨ ꯀꯧꯕꯅ ꯇꯥꯛꯊꯣꯛꯏ꯫ ꯖꯣꯅ ꯃꯤꯅꯤꯠ 2 ꯈꯛꯇꯅꯤ, ꯑꯉꯥꯡ ꯑꯗꯨꯅ ꯑꯩꯒꯤ ꯀꯦꯃꯦꯔꯥꯅꯤ ꯌꯥꯔꯣꯏ꯫ ꯖꯣꯅ ꯃꯨꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯤꯁ ꯋꯦꯕꯔꯗꯨ ꯆꯪꯂꯛꯇꯨꯅ ꯄꯨꯈꯤ꯫ ꯖꯣꯁꯨ ꯑꯗꯨꯝ ꯈꯨꯏꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯔꯦ꯫ ꯁꯝ ꯀꯛꯄ ꯅꯨꯄꯥꯗꯨꯅ ꯑꯦꯅꯥꯒꯤ ꯃꯁꯝꯗꯨ ꯐꯖꯅ ꯁꯦꯝꯕꯤꯗꯨꯅ ꯅꯪ ꯃ꯭ꯌꯨꯖꯤꯛꯁꯤꯌꯥꯟ ꯑꯣꯏꯔꯝꯕ ꯌꯥꯏ, ꯅꯪ ꯑꯥꯔꯇꯤꯁꯂꯥ, ꯅꯪ ꯄꯦꯟꯇꯔꯔꯥ? ꯑꯦꯅꯥꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯀꯣꯛ ꯍꯥꯏ꯫ ꯅꯨꯄꯥꯗꯨꯅ ꯑꯩ ꯈꯪꯏ, ꯅꯪ ꯃꯣꯗꯦꯂꯔꯅꯤ꯫ ꯑꯦꯅꯥ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯅꯨꯄꯥꯗꯨꯅ ꯃꯁꯤ ꯄꯔꯐꯦꯛ ꯑꯣꯏꯔꯦ, ꯅꯪ ꯁꯝ ꯁꯥꯡꯗ꯭ꯔꯕꯁꯨ ꯌꯥꯝꯅ ꯐꯖꯩ, ꯃꯗꯨꯏ ꯁꯝꯀꯛꯇꯨ ꯌꯥꯝꯅ ꯀꯨꯜ ꯑꯣꯏꯕ꯭ꯔꯥ? ꯑꯦꯅꯥꯅ ꯍꯣꯏ, ꯃꯁꯤꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯁꯝ ꯀꯛꯄ ꯅꯨꯄꯥꯗꯨꯅ ꯑꯦꯅꯥꯗꯨ ꯗꯥꯟꯁ ꯇꯧꯃꯤꯟꯅꯅꯤꯡꯗꯨꯅ ꯃꯍꯥꯛꯅ ꯗꯥꯟꯁ ꯇꯧꯐꯝ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯑꯦꯅꯥꯗꯨ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ꯫ ꯑꯦꯅꯥꯅ ꯍꯣꯏ ꯂꯥꯛꯅꯕ ꯇꯧꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯛꯂꯛꯈꯤ꯫ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯝ ꯀꯛꯄ ꯂꯣꯏꯕꯒꯤ ꯃꯤꯡꯁꯦꯜ ꯎꯕ ꯌꯥꯗꯕꯤꯗꯨ ꯇꯧꯗꯨꯅ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯡꯁꯦꯜꯁꯤꯡꯗ ꯌꯦꯡꯂꯝꯃꯤ ꯑꯩꯁꯦ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ꯫ ꯈꯔ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯑꯥꯏꯁꯀ꯭ꯔꯤꯝ ꯑꯃꯃꯨꯛ ꯂꯩꯗꯨꯅ ꯂꯥꯛꯇꯨꯅ ꯂꯩ ꯌꯣꯟꯐꯝ ꯑꯃꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯩ ꯌꯣꯟꯕ ꯑꯍꯜ ꯑꯃꯅ ꯑꯦꯅꯥꯗ ꯂꯩ ꯆꯄꯨꯜ ꯑꯃ ꯄꯤ꯫ ꯑꯦꯅꯥꯗꯤ ꯂꯩꯗꯨ ꯂꯧꯁꯤꯜꯂꯗꯨꯅ ꯈꯨꯠ ꯁꯣꯛꯅꯅꯕ ꯑꯣꯏꯅ ꯇꯧꯏ꯫ ꯑꯍꯜ ꯑꯗꯨ ꯉꯛꯅ ꯈꯨꯠ ꯁꯣꯛꯂꯗꯨꯅ ꯂꯩ ꯑꯗꯨ 1000 ꯂꯤꯔ ꯄꯤ꯫ ꯑꯦꯅꯥꯅ ꯑꯩ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯄꯤꯊꯣꯛꯏ꯫ ꯑꯍꯜ ꯑꯗꯨꯅ ꯂꯧꯔꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯅꯥꯅ ꯑꯩ ꯇꯁꯦꯡꯅ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯤꯈꯥꯎꯗꯒꯤ ꯑꯌꯥꯎꯕ ꯄꯩꯁꯥꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯎꯠꯂꯤ꯫ ꯑꯍꯜ ꯑꯗꯨꯅ ꯂꯩ ꯑꯗꯨ ꯑꯃꯨꯛ ꯂꯧꯁꯤꯜꯂꯗꯨꯅ ꯂꯩ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯂꯩ ꯑꯃꯈꯛ ꯁꯠꯇꯨꯅ ꯄꯤ꯫ ꯑꯦꯅꯥꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯌꯥꯎꯕ ꯄꯩꯁꯥꯗꯨ ꯑꯍꯜ ꯑꯗꯨꯗ ꯑꯃꯨꯛꯀ ꯄꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥꯗꯨ ꯂꯧꯈꯤꯗꯦ꯫ ꯑꯦꯅꯥ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯝꯅ ꯐꯝꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯖꯣ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯑꯃꯨꯛ ꯀꯨꯝꯊꯔꯛꯇꯨꯅ ꯊꯦꯡꯅꯕ ꯁꯥꯗꯨꯅ ꯖꯣꯅ ꯌꯥꯝꯅ ꯉꯛꯅ ꯑꯦꯅꯥꯒꯤ ꯁꯝꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯦꯅꯥꯅ ꯅꯪ ꯃꯁꯤ ꯄꯥꯝꯕ꯭ꯔꯥ? ꯖꯣꯅ ꯍꯣꯏ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯐꯝꯃꯤ꯫ ꯑꯦꯅꯥꯅ ꯑꯩ ꯉꯁꯤ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯖꯣꯅ ꯑꯔꯥꯟꯕ ꯍꯥꯏꯕ? ꯑꯦꯅꯥꯅ ꯍꯣꯏ, ꯑꯩ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁ꯭ꯀꯨꯜꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯅꯤ꯫ ꯖꯣꯅ ꯀꯔꯤ ꯇꯧꯕꯒꯤꯅꯣ, ꯑꯣꯖꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯤꯔꯥ? ꯑꯦꯅꯥꯅ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ꯫ ꯖꯣꯅ ꯑꯗꯨꯒ ꯀꯔꯤꯒꯤ ꯆꯦꯟꯊꯣꯂꯛꯂꯤꯕ? ꯑꯦꯅꯥꯅ ꯑꯩ ꯄꯨꯡ 1-2 ꯈꯛꯀꯤ ꯊꯣꯛꯂꯛꯄꯅꯤ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏꯅ ꯇꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯈꯤ꯫ ꯖꯣꯅ ꯑꯩ ꯈꯪꯉꯦ꯫ ꯑꯦꯅꯥꯅ ꯑꯩ ꯇꯦꯛꯁꯤ ꯇꯣꯡꯗꯨꯅ ꯍꯟꯕꯅ ꯐꯔꯒꯅꯤ꯫ ꯖꯣꯅ ꯅꯪ ꯍꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯈꯔ ꯑꯃꯨꯛꯀ ꯂꯧꯗ꯭ꯔꯤꯕꯗꯤ? ꯑꯦꯅꯥꯅ ꯄꯨꯡ 1ꯒꯁꯨ ꯑꯃꯨꯛ ꯁꯥꯡꯗꯣꯛꯄ ꯌꯥꯈꯤꯗ꯭ꯔꯥ? ꯖꯣꯅ ꯅꯪ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯅ ꯂꯩꯔꯦ, ꯅꯨꯃꯤꯠ ꯆꯨꯞꯄꯁꯤꯃ ꯑꯣꯏꯅ ꯂꯧꯔꯣ꯫ ꯑꯦꯅꯥꯅ ꯍꯔꯥꯎꯅ ꯑꯩꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ? ꯖꯣꯅ ꯀꯔꯤ ꯀꯔꯤ ꯄꯥꯝꯂꯤꯕ? ꯑꯦꯅꯥꯅ ꯑꯣ ꯅꯪ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯡꯁꯦ ꯅꯪ ꯚꯥꯞꯅ ꯁꯥꯒꯠꯄ ꯉꯝꯂꯣꯏ ꯅꯨꯃꯤꯠ ꯆꯨꯞꯄꯁꯤꯃꯗ꯫ ꯖꯣꯅ ꯅꯪꯅ ꯄꯥꯝꯕ ꯍꯥꯏꯕꯁꯦ ꯑꯅꯧꯕ ꯍꯤꯌꯔ ꯀꯠ ꯇꯧꯕ,
ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯕ ꯍꯥꯏꯕꯗꯨꯔꯥ? ꯑꯦꯅꯥꯅ ꯍꯣꯏ, ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯃꯇꯥꯏꯒꯤ ꯀꯦꯐꯦꯁꯤꯡꯗ ꯐꯝꯅꯤꯡꯏ ꯑꯃꯁꯨꯡ ꯋꯤꯟꯗꯣ ꯁꯣꯄꯤꯡ ꯆꯠꯅꯤꯡꯏ, ꯅꯣꯡ ꯃꯔꯛꯇꯁꯨ ꯆꯠꯅꯤꯡꯏ꯫ ꯖꯣꯅ ꯑꯗꯨ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯜꯂꯒ? ꯑꯦꯅꯥꯅ ꯑꯗꯣ ꯅꯪ ꯊꯕꯛ ꯂꯩꯇꯕ꯭ꯔꯥ? ꯖꯣꯅ ꯊꯕꯛ ꯍꯥꯏꯕ? ꯂꯩꯇꯦ, ꯉꯁꯤ ꯍꯣꯂꯤꯗꯦꯅꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ꯫ ꯑꯦꯅꯥꯅ ꯅꯪ ꯑꯩꯅ ꯍꯥꯏꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯄꯥꯝꯂꯣꯏ꯫ ꯖꯣꯅ ꯑꯩꯅ ꯄꯥꯝꯂꯣꯏ ꯍꯥꯏꯕ? ꯃꯗꯨ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯄꯥꯝꯂꯣꯏꯗ꯭ꯔꯤꯕꯅꯣ? ꯑꯍꯥꯟꯕꯗ ꯀꯦꯐꯦꯗ ꯍꯥꯟꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯀꯦꯐꯦꯗ ꯆꯠꯇꯨꯅ ꯐꯝꯃꯤꯟꯅꯩ꯫ ꯖꯣꯅ ꯅꯪꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯤꯁꯤꯡꯅ ꯅꯪꯒꯤ ꯑꯅꯧꯕ ꯍꯤꯌꯔ ꯀꯠꯇꯨ ꯎꯕ ꯃꯇꯝꯗ ꯀꯔꯤ ꯍꯥꯏꯒꯅꯤ? ꯑꯦꯅꯥ ꯅꯣꯛꯇꯨꯅ ꯐꯖꯩ ꯍꯥꯏꯒꯅꯤ꯫ ꯑꯦꯅꯥꯅ ꯑꯃꯨꯛ ꯑꯗꯣ ꯅꯪꯒꯤ ꯀꯥꯗ ꯑꯩ ꯑꯍꯤꯡ ꯂꯦꯛꯈꯤ ꯍꯥꯏꯕꯗꯨ ꯈꯪꯂꯕꯗꯤ ꯀꯔꯤ ꯍꯥꯏꯒꯅꯤ? ꯖꯣꯅ ꯅꯪꯒꯤ ꯐꯦꯃꯤꯂꯤꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨ, ꯑꯩꯒꯤ ꯐꯦꯃꯤꯂꯤꯗꯁꯨ ꯍꯥꯏꯗꯣꯛꯂꯣꯏ꯫ ꯑꯗꯣ ꯅꯪ ꯀꯔꯤ ꯊꯛꯄ ꯄꯥꯝꯃꯤ? ꯑꯦꯅꯥꯅ ꯆꯦꯝꯄꯤꯌꯟ ꯊꯛꯄ ꯄꯥꯝꯃꯤ꯫ ꯖꯣ ꯑꯇꯥꯡꯕ ꯌꯨ ꯑꯃ ꯍꯩꯖꯤꯜꯂꯛꯄꯗꯨꯗ ꯐꯤꯈꯥꯎ ꯍꯥꯏꯐꯦꯠ ꯃꯥꯗꯨꯅ ꯋꯦꯇꯔꯗꯨꯗ ꯆꯦꯝꯄꯤꯌꯟ ꯑꯃꯒ ꯑꯏꯪꯕ ꯀꯣꯐꯤ ꯑꯃꯒ ꯄꯤꯌꯨ ꯍꯥꯏꯈꯤ꯫ ꯖꯣꯅ ꯅꯈꯣꯏ ꯁ꯭ꯀꯨꯜꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯆꯦꯝꯄꯤꯌꯟ ꯍꯥꯏꯔꯤꯕ ꯌꯨꯗꯨ ꯆꯥꯕꯗ ꯁꯤꯖꯤꯟꯅꯕꯒꯤ꯫ ꯑꯦꯅꯥꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡꯗꯃꯛꯇꯗ ꯁꯤꯖꯤꯟꯅꯩ, ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯌꯥꯎꯈ꯭ꯔꯦ, ꯑꯩꯒꯤ ꯏꯄꯥꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯑꯃ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ꯫ ꯖꯣꯅ ꯂꯨꯍꯣꯡꯕ꯭ꯔꯥ? ꯑꯦꯅꯥꯅ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯆꯍꯤ 90 ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯊꯕꯛꯐꯪꯈꯤ꯫ ꯖꯣꯅ ꯆꯍꯤ 90ꯗ ꯊꯕꯛ ꯐꯪꯂꯤꯕ? ꯃꯍꯥꯛꯀꯤ ꯊꯕꯛꯇꯣ ꯀꯔꯤꯅꯣ? ꯑꯦꯅꯥꯅ ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯖꯣꯅ ꯑꯣ, ꯃꯗꯨꯏ ꯊꯕꯛꯇꯨꯗꯤ ꯌꯥꯝꯅ ꯀꯜꯂꯝꯒꯅꯤ꯫ ꯑꯦꯅꯥꯅ ꯍꯣꯏ, ꯃꯗꯨ ꯑꯩ ꯀꯔꯤꯁꯨ ꯊꯧꯁꯥꯗꯦ, ꯑꯩ ꯇꯥꯔꯦ ꯃꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯦ ꯍꯥꯏꯕ꯫ ꯃꯗꯨꯒꯤ ꯊꯕꯛꯇꯨꯗ? ꯖꯣꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯕ꯭ꯔꯥ? ꯑꯦꯅꯥꯅ ꯃꯗꯨꯒꯤ ꯊꯕꯛꯇꯨ ꯇꯧꯕ ꯃꯤ ꯑꯃꯠꯇ ꯇꯨꯃꯤꯟꯅ ꯂꯩꯇꯦ, ꯃꯁꯥ ꯉꯝꯗ꯭ꯔꯕ ꯃꯇꯝꯗꯇ ꯄꯣꯊꯥꯏ꯫ ꯑꯦꯅꯥꯅ ꯅꯪꯒꯤ ꯊꯕꯛ ꯀꯔꯤꯅꯣ? ꯖꯣꯅ ꯄꯣꯠ ꯌꯣꯟꯕꯅꯤ, ꯀꯦꯃꯤꯀꯦꯜ ꯐꯔꯇꯤꯂꯥꯏꯖꯔꯁꯤꯡ ꯑꯗꯨ꯫ ꯑꯔꯚꯤꯡꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯦꯅꯥꯒ ꯈꯪꯅꯗꯨꯅ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ ꯑꯔꯚꯤꯡꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯁꯣꯏꯒꯦ ꯇꯧꯕꯗꯒꯤ ꯖꯣꯅ ꯆꯧꯀ꯭ꯔꯤꯗꯨ ꯀꯥꯎꯊꯗꯨꯅ ꯇꯨꯍꯟꯗꯨꯅ ꯃꯅꯨꯡꯗ ꯄꯨꯁꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯔꯚꯤꯡꯗꯤ ꯈꯔ ꯁꯥꯎꯔꯝꯃꯤ꯫ ꯖꯣꯅ ꯅꯪꯒꯤ ꯂꯥꯏꯇꯔꯗꯨ ꯌꯥꯎꯕ꯭ꯔꯥ? ꯑꯔꯚꯤꯡꯒꯤ ꯂꯥꯏꯇꯔ ꯃꯩꯈꯦꯠ ꯑꯗꯨ ꯑꯆꯝꯕ ꯂꯥꯏꯇꯔ ꯃꯩꯈꯦꯠ ꯅꯠꯇꯦ, ꯀꯦꯃꯦꯔꯥꯅꯤ꯫ ꯑꯔꯚꯤꯡꯅ ꯃꯗꯨ ꯀꯩꯗꯧꯗꯣꯏꯅꯣ? ꯖꯣꯅ ꯅꯪ 5 ꯒ꯭ꯔꯦꯟꯒꯤ ꯊꯕꯛ ꯇꯧꯒꯗ꯭ꯔꯥ? ꯃꯍꯥꯛ ꯑꯩꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯦ, ꯃꯍꯥꯛ ꯑꯁꯤ ꯄ꯭ꯔꯤꯟꯁꯦꯁꯅꯤ, ꯐꯣꯇꯣ ꯀꯥꯞꯅꯅꯕ ꯍꯥꯏꯅꯗꯨꯅ ꯌꯥꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯃꯨꯛ ꯐꯝꯃꯤꯟꯅꯩ꯫ ꯑꯔꯚꯤꯡꯅ ꯆꯨꯔꯨꯞ ꯊꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯦꯅꯥꯗ ꯄꯤ꯫ ꯑꯦꯅꯥꯅ ꯍꯣꯏ, ꯃꯁꯤ ꯊꯥꯖꯔꯣꯏ, ꯑꯩꯅ ꯆꯨꯔꯨꯞ ꯊꯛꯀꯗꯧꯔꯤꯕꯁꯤ ꯃꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯖꯣꯅ ꯏꯍꯥꯟ ꯍꯥꯟꯕ ꯍꯥꯏꯕ? ꯁ꯭ꯀꯨꯜꯗꯗꯤ ꯊꯛꯇꯕ꯭ꯔꯥ? ꯑꯦꯅꯥꯅ ꯊꯛꯇꯦ꯫ ꯑꯔꯚꯤꯡꯅ ꯅꯪꯒꯤ ꯑꯍꯥꯟꯕ ꯁꯤꯒꯔꯦꯠ ꯍꯥꯏꯗꯨꯅ ꯃꯩꯈꯦꯠ ꯑꯗꯨ ꯈꯦꯠꯇꯨꯅ ꯐꯣꯇꯣ ꯀꯥꯞꯄꯤ, ꯑꯗꯨꯒ ꯃꯩ ꯑꯃꯨꯛ ꯍꯧꯍꯟꯗꯨꯅ ꯆꯨꯔꯨꯞ ꯑꯗꯨ ꯆꯝꯍꯜꯂꯤ꯫ ꯑꯦꯅꯥꯗꯤ ꯐꯣꯇꯣ ꯀꯥꯞꯄꯤ ꯍꯥꯏꯕꯗꯨ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯂꯥꯛꯈꯤ꯫ ꯁꯣꯝꯗꯅ ꯄ꯭ꯔꯤꯟꯁꯦꯁ ꯑꯗꯨ ꯊꯤꯅꯕ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯤ ꯈꯔ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯂꯥꯛꯏ꯫ ꯖꯣꯅ ꯚꯦꯁꯄꯥ ꯊꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯩ꯫ ꯀꯣꯂꯣꯁꯤꯌꯝꯗ ꯀꯣꯏꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯅꯥꯗꯨ ꯈꯪꯍꯟꯗꯅ ꯑꯔꯚꯤꯡꯅ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯀꯥꯞꯈꯤ, ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯂꯥꯛꯏ꯫ ꯑꯔꯚꯤꯡꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯦꯅꯥ ꯈꯪꯍꯟꯗꯅ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯀꯥꯞꯈꯤ꯫ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯇ꯭ꯔꯥꯐꯤꯛꯀꯤ ꯔꯨꯜ ꯋꯥꯡꯃꯗ ꯊꯧꯔꯨꯕꯒꯤ ꯉꯥꯏꯍꯥꯛ ꯈꯥꯝꯗꯨꯅ ꯇ꯭ꯔꯥꯐꯤꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯑꯦꯅꯥꯅ ꯍꯩꯇ ꯚꯦꯁꯄꯥꯗꯨ ꯑꯃꯨꯛ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯖꯣꯁꯨ ꯇꯥꯟꯅꯔꯛꯇꯨꯅ ꯑꯦꯅꯥꯅ ꯊꯧꯔꯤꯕ ꯁ꯭ꯀꯨꯇꯔꯒꯤ ꯃꯅꯤꯡꯗ ꯇꯣꯡꯈꯠꯇꯨꯅ ꯑꯩ ꯊꯧꯒꯦ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯦꯅꯥꯅ ꯌꯥꯈꯤꯗꯦ꯫ ꯃꯤꯒꯤ ꯂꯥꯏꯌꯦꯛꯐꯝ, ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯂꯩꯕ ꯀꯦꯐꯦ, ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯟꯕꯒꯤ ꯄꯣꯠꯆꯩꯁꯤꯡ ꯊꯣꯡꯒꯥꯏꯔꯝꯗꯨꯅ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡꯅ ꯇꯥꯟꯅꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯐꯥꯔꯝꯃꯤ, ꯑꯗꯨꯒ ꯖꯣꯒꯤ ꯑꯃꯦꯔꯤꯀꯥꯟ ꯅ꯭ꯌꯨꯁ ꯁꯔꯚꯤꯁꯀꯤ ꯑꯥꯏ ꯀꯥꯔꯗꯇꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯗꯨꯅ ꯋꯥ ꯈꯔ ꯉꯥꯡꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯒꯥꯔꯤꯅ ꯁꯣꯛꯍꯜꯂꯝꯕꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯌꯥꯅꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯑꯦꯅꯥꯅ ꯑꯃꯦꯔꯤꯀꯥꯟ ꯅ꯭ꯌꯨꯁ ꯁꯔꯚꯤꯁ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ? ꯖꯣꯅ ꯅꯪꯁꯦ ꯄ꯭ꯔꯦꯁꯀ ꯂꯣꯏꯅꯩ, ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯀ ꯆꯠꯄ ꯌꯥꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯔꯚꯤꯡꯅ ꯖꯣꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨꯗ ꯅꯈꯣꯏ ꯑꯅꯤ ꯆꯔꯆꯇ ꯂꯨꯍꯣꯡꯕ ꯆꯠꯄꯅꯤ ꯁ꯭ꯀꯨꯇꯔꯗ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯁꯤ ꯌꯥꯝꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯊꯣꯛꯂꯛꯇꯨꯅ ꯈꯨꯠ ꯁꯣꯛꯅꯔꯝꯃꯤ, ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯆꯠꯄꯅꯦ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯅ꯫ ꯑꯦꯅꯥꯅ ꯑꯩꯁꯨ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤ ꯅꯠꯇꯕ꯭ꯔꯥ ꯃꯤꯁꯇꯔ ꯖꯣ ꯕ꯭ꯔꯦꯗꯂꯤ? ꯖꯣꯅ ꯑꯩꯅ ꯎꯅꯔꯛꯄ ꯃꯤꯁꯤꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯅꯤ꯫ ꯑꯦꯅꯥ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯍꯔꯥꯎꯏ꯫ ꯖꯣ ꯋꯥꯈꯜ ꯑꯃ ꯉꯥꯏꯍꯥꯛ ꯈꯜꯂꯗꯨꯅ ꯃꯨꯔꯇꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯁꯜꯂꯤ꯫ ꯖꯣꯅ ꯃꯁꯤ ꯑꯆꯨꯝꯕꯒꯤ ꯆꯤꯝꯕꯥꯜꯅꯤ, ꯊꯥꯏꯅꯒꯤ ꯋꯥꯔꯤꯗ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯈ꯭ꯔꯕ, ꯑꯗꯨꯒ ꯃꯆꯤꯝꯕꯥꯜ ꯑꯁꯤꯗꯩꯁꯤꯗ ꯅꯪ ꯊꯝꯂꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯅꯈꯨꯠꯇꯨ ꯑꯗꯨꯝ ꯆꯤꯛꯊꯠꯈ꯭ꯔꯅꯤ꯫ ꯑꯦꯅꯥꯅ ꯑꯣ, ꯀꯌꯥꯗ ꯀꯤꯈ꯭ꯔꯕ ꯋꯥꯈꯜꯅꯣ? ꯖꯣꯅ ꯌꯦꯡꯁꯤ, ꯇꯧ ꯌꯦꯡꯉꯨ꯫ ꯑꯦꯅꯥ ꯈꯔ ꯀꯤꯅ ꯀꯤꯗꯕ ꯁꯥꯅ ꯆꯤꯝꯕꯥꯜ ꯃꯄꯥꯟꯗꯨꯗ ꯃꯈꯨꯠꯇꯨ ꯄꯨꯁꯜꯂꯗꯨꯅ ꯆꯤꯡꯊꯣꯔꯛꯏ꯫ ꯑꯦꯅꯥꯅ ꯅꯪ ꯇꯧꯔꯒ ꯌꯦꯡꯁꯤ꯫ ꯖꯣ ꯇꯞꯅ ꯊꯤꯡꯖꯤꯜꯗꯨꯅ ꯆꯤꯛꯄ ꯁꯥꯏ꯫ ꯑꯦꯅꯥ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ꯫
ꯆꯤꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯖꯣꯒꯤ ꯃꯈꯨꯠꯇꯨ ꯆꯤꯛꯊꯠꯈꯤꯕ ꯁꯥꯕꯗꯒꯤ ꯑꯦꯅꯥꯅ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯖꯣ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯐꯨꯔꯤꯠ ꯃꯅꯨꯡꯗꯒꯤ ꯑꯃꯨꯛꯀ ꯄꯨꯊꯣꯔꯛꯏ꯫ ꯑꯦꯅꯥ ꯄꯥꯈꯠꯆꯕꯒ ꯑꯣꯏꯅꯖꯕꯒ ꯂꯣꯏꯅꯅ ꯅꯪ ꯁꯥꯅꯤ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯖꯣꯅ ꯅꯣꯛꯇꯨꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯑꯦꯅꯥꯅ ꯅꯪ ꯅꯈꯨꯠꯇꯨ ꯀꯔꯤꯁꯨ ꯇꯧꯈꯤꯗꯕ ꯅꯠꯇ꯭ꯔꯥ? ꯖꯣꯅ ꯍꯣꯏ ꯀꯔꯤꯁꯨ ꯇꯧꯈꯤꯗꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯖꯣꯅ ꯑꯃꯨꯛ ꯇꯨꯡꯗ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯃꯇꯝꯗ ꯑꯦꯅꯥꯗꯨ ꯀꯟꯅ ꯆꯦꯟꯈꯤ꯫ ꯃꯐꯝ ꯑꯃꯗ ꯑꯃꯨꯛꯀ ꯂꯥꯛꯃꯤꯟꯅꯩ꯫ ꯑꯦꯅꯥꯅ ꯃꯁꯤꯗ ꯍꯛꯂꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ? ꯖꯣꯅ ꯃꯁꯤ ꯋꯤꯁ ꯄꯤꯕꯅꯤ꯫ ꯀꯔꯝꯕ ꯃꯇꯝꯗ ꯍꯧꯈꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯔꯒꯤ ꯃꯇꯝꯗ ꯁ꯭ꯋꯥꯏꯁꯤꯗꯩꯁꯤꯗ ꯕꯣꯝ ꯊꯥꯗꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯔꯤꯒ ꯁꯣꯔꯣꯛꯀ ꯂꯥꯛꯃꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯋꯥꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯥꯏ ꯈꯨꯔꯝꯗꯨꯅ ꯂꯩꯈꯤ꯫ ꯕꯣꯝ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯊꯥꯗꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯁꯣꯛ ꯑꯄꯟ ꯀꯅꯥꯝꯇ ꯌꯥꯎꯈꯤꯗꯦ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨ ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯑꯃꯨꯛꯀ ꯂꯥꯛꯇꯨꯅ ꯑꯍꯥꯟꯕ ꯅꯞꯁꯤꯟꯕ ꯍꯧꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯤꯁꯤꯡ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯋꯤꯁꯁꯤꯡ ꯑꯗꯨ ꯅꯞꯁꯤꯟꯕ ꯍꯧꯈꯤ꯫ ꯑꯦꯅꯥ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ꯫ ꯖꯣꯅ ꯃꯌꯦꯛꯁꯤꯡꯁꯦ ꯈꯔ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯑꯥꯔꯚꯤꯡꯅ ꯐꯣꯇꯣ ꯑꯗꯨꯝ ꯀꯥꯞꯂꯝꯃꯤ꯫ ꯑꯦꯅꯥꯗꯤ ꯈꯪꯂꯝꯗꯦ꯫ ꯑꯥꯔꯚꯤꯡꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯒꯗꯒꯦ? ꯑꯦꯅꯥꯅ ꯉꯁꯥꯏ ꯁꯝ ꯀꯛꯄ ꯅꯨꯄꯥꯗꯨꯅ ꯗꯥꯟꯁ ꯇꯧꯅꯕ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨ ꯆꯠꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯗꯥꯟꯁ ꯇꯧꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯗꯥꯟꯁ ꯇꯧꯕ ꯌꯥꯎꯔꯝꯃꯤ꯫ ꯉꯁꯥꯏ ꯄ꯭ꯔꯤꯟꯁꯦꯁ ꯊꯤꯕ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯨꯅ ꯄ꯭ꯔꯤꯟꯁꯦꯁ ꯂꯥ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯆꯤꯡꯅꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯖꯣ ꯑꯃꯁꯨꯡ ꯑꯦꯅꯥ ꯀꯔꯤꯁꯨ ꯍꯥꯏꯅꯗ꯭ꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯁꯤꯕ ꯈꯔ ꯈꯔ ꯄꯣꯛꯅꯔꯛꯏ꯫ ꯏꯁꯩ ꯑꯃ ꯂꯣꯏꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯑꯦꯅꯥꯅ ꯃꯤꯁꯇꯔ ꯕ꯭ꯔꯦꯗꯂꯤ, ꯅꯪ ꯁꯥꯎꯒꯅꯨ ꯑꯩꯅ ꯃꯁꯤ ꯍꯥꯏꯗꯅ꯫ ꯑꯩꯗꯤ ꯅꯪꯁꯦ ꯆꯔꯆꯀꯤ ꯕꯦꯜ ꯈꯤꯡꯅꯕ ꯃꯤꯗꯣ ꯃꯥꯜꯂꯨꯔꯦ꯫ ꯍꯥꯏꯕꯗꯤ ꯖꯣꯁꯦ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯊꯧꯖꯥꯜ ꯍꯩꯕ ꯑꯗꯨꯒꯤꯗꯃꯛꯇ꯫ ꯖꯣꯅ ꯑꯣ ꯀꯔꯤ, ꯑꯣ ꯍꯣꯏ ꯊꯦꯡꯛꯁ꯫ ꯑꯦꯅꯥꯅ ꯅꯪ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯥꯡꯍꯜꯂꯦ ꯑꯩꯅ ꯑꯄꯥꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯅꯅꯕ꯫ ꯃꯗꯨ ꯀꯔꯤꯒꯤꯅꯣ? ꯖꯣ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩ ꯈꯪꯗꯦ, ꯑꯩ ꯅꯪꯗ ꯄꯣꯠꯁꯤꯡꯗꯨ ꯎꯠꯄ ꯄꯥꯝꯃꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤ꯫ ꯑꯦꯅꯥ ꯍꯔꯥꯎꯅ ꯑꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯗꯨꯒꯨꯝꯕ ꯊꯧꯖꯥꯜ ꯍꯩꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯐꯝ ꯑꯃꯠꯇꯗꯒꯤ ꯇꯥꯈꯤꯗ꯭ꯔꯤ꯫ ꯖꯣꯅ ꯅꯪ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯈꯤ? ꯑꯦꯅꯥꯅ ꯃꯍꯥꯛꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯕꯤꯗ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯑꯃꯠꯇ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯖꯣ ꯇꯨꯃꯤꯟꯅ ꯃꯍꯥꯛꯅ ꯍꯥꯏꯕꯗꯨ ꯇꯥꯗꯨꯅ ꯂꯩꯗꯨꯅ ꯂꯥꯛꯑꯣ ꯕꯥꯔꯗ ꯀꯩꯅꯣꯝꯃ ꯊꯛꯂꯨꯁꯤ ꯍꯥꯏꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯁꯝ ꯀꯛꯈꯤꯕ ꯅꯨꯄꯥꯗꯨ ꯊꯦꯡꯅꯩ꯫ ꯅꯨꯄꯥꯗꯨꯅ ꯑꯦꯅꯥ ꯎꯕ ꯃꯇꯝꯗ ꯑꯩ ꯅꯪ ꯌꯥꯝꯅ ꯀꯨꯏꯅ ꯌꯦꯡꯂꯝꯕꯅꯤ, ꯑꯩꯗꯤ ꯅꯪ ꯂꯥꯛꯂꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ꯫ ꯅꯨꯄꯥꯗꯨ ꯃꯀꯣꯏ ꯀꯛꯊꯠꯂꯝꯕꯗꯨꯗ ꯑꯦꯅꯥꯗꯨ ꯈꯤꯇꯪ ꯉꯛꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯈꯪꯂꯗꯨꯅ ꯂꯣꯏꯅ ꯀꯛꯈ꯭ꯔꯦ꯫ ꯑꯦꯅꯥ ꯅꯣꯛꯇꯨꯅ ꯃꯗꯨ ꯌꯥꯎꯗ꯭ꯔꯕꯁꯨ ꯐꯖꯗ꯭ꯔꯥ? ꯌꯥꯝꯅ ꯀꯨꯜ ꯑꯣꯏ꯫ ꯑꯦꯅꯥꯅ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯍꯜꯂꯝꯃꯤ꯫ ꯖꯣꯅ ꯅꯍꯥꯟꯋꯥꯏꯒꯤ ꯃꯔꯨꯞꯂꯥ? ꯑꯦꯅꯥꯅ ꯍꯣꯏ, ꯅꯨꯡꯊꯤꯜꯗ ꯑꯩꯒꯤ ꯁꯝ ꯀꯛꯈꯤꯕꯅꯤ ꯃꯍꯥꯛꯅ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯂꯥꯛꯅꯕ ꯕꯥꯔꯇꯣꯟꯁꯨ ꯇꯧꯔꯛꯄꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯖꯣꯗ ꯑꯩꯈꯣꯏ ꯗꯥꯟꯁ ꯇꯧꯃꯤꯟꯅꯔꯨꯒꯦ, ꯅꯪ ꯁꯥꯎꯒꯗ꯭ꯔꯥ? ꯖꯣꯅ ꯁꯥꯎꯔꯣꯏ, ꯇꯧꯃꯤꯟꯅꯔꯨꯔꯣ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯗꯥꯟꯁ ꯇꯧꯃꯤꯟꯅꯈꯤ꯫ プリンセス ꯊꯤꯕ ꯂꯥꯛꯄ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯃ ꯃꯈꯣꯏꯒꯤ ꯃꯤ ꯀꯧꯕ ꯆꯠꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯥꯔꯚꯤꯡ ꯂꯥꯛꯇꯨꯅ ꯖꯣꯒ ꯊꯦꯡꯅꯩ꯫ ꯑꯥꯔꯚꯤꯡꯅ ꯑꯦꯅꯥꯒ ꯗꯥꯟꯁ ꯇꯧꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ? ꯖꯣꯅ ꯃꯥꯒꯤ ꯁꯝ ꯀꯛꯈꯤꯕ ꯅꯨꯄꯥꯅꯤ꯫ ꯑꯥꯔꯚꯤꯡꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯄ꯭ꯔꯤꯟꯁꯦꯁ ꯑꯃꯒ ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯃꯒ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯂꯣꯟꯅ ꯀꯥꯞꯄꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄ꯭ꯔꯤꯟꯁꯦꯁ ꯑꯗꯨ ꯄꯨꯅꯕ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯈꯣꯏ ꯈꯔ ꯂꯥꯛꯈꯤ꯫ ꯗꯥꯟꯁ ꯇꯧꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯁꯝ ꯀꯛꯄ ꯅꯨꯄꯥꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ꯫ ꯑꯦꯅꯥꯅ ꯀꯩꯗꯧꯔꯒꯦ? ꯅꯨꯄꯥꯗꯨꯅ ꯁꯝꯖꯦꯠ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯃꯥꯡꯒꯤ ꯃꯁꯝ ꯑꯗꯨ ꯃꯌꯥꯏ ꯈꯥꯏꯗꯨꯅ ꯏꯔꯣꯏ ꯃꯆꯤ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕꯤ꯫ ꯑꯁꯨꯝꯅ ꯏꯁꯩ ꯑꯃ ꯂꯣꯏꯈꯤꯗꯨꯅ ꯁꯝ ꯀꯛꯄ ꯅꯨꯄꯥꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯄ꯭ꯔꯤꯟꯁꯦꯁ ꯐꯥꯅꯕ ꯂꯥꯛꯄ ꯅꯨꯄꯥꯗꯨ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯄ꯭ꯔꯤꯟꯁꯦꯁꯇꯨꯒ ꯗꯥꯟꯁ ꯇꯧꯃꯤꯟꯅꯩ꯫ ꯅꯨꯄꯥꯗꯨꯅ ꯑꯦꯅꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯇꯞꯅ ꯌꯣꯔ ꯍꯥꯏꯅꯦꯁ ꯀꯧꯔꯛꯏ꯫ ꯑꯦꯅꯥ ꯏꯉꯛꯉꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯅꯍꯥꯛꯀꯤ ꯂꯩꯐꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯧꯔꯨꯔꯁꯤ, ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯀꯥꯔꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯑꯦꯅꯥꯅ ꯑꯩ ꯅꯠꯇꯦ꯫ ꯅꯨꯄꯥꯗꯨꯅ ꯆꯥꯟꯕꯤꯗꯨꯅ ꯆꯠꯂꯁꯤ꯫ ꯑꯦꯅꯥꯅ ꯅꯪꯒꯤꯗꯣ ꯁꯣꯏꯔꯦ, ꯑꯩꯕꯨ ꯊꯥꯗꯣꯛꯎ꯫ ꯅꯨꯄꯥꯗꯨꯅ ꯅꯝꯗꯨꯅ ꯄꯨꯒꯦ ꯇꯧꯕꯗꯒꯤ ꯑꯦꯅꯥꯅ ꯖꯣ ꯀꯧꯔꯛꯏ꯫ ꯖꯣ ꯍꯣꯏꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯨꯅꯔꯝꯃꯤ꯫ ꯐꯨꯅꯕ ꯃꯇꯝꯗ ꯖꯣꯅ ꯅꯨꯄꯥ ꯑꯃ ꯏꯁꯤꯡꯗ ꯏꯟꯊꯈꯤ꯫ ꯑꯦꯅꯥꯅ ꯅꯨꯄꯥ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯏꯐ ꯒꯥꯔꯗ ꯑꯃ ꯂꯪꯊꯕꯤ, ꯃꯁꯥ ꯃꯊꯟꯇ ꯀꯟꯖꯅꯕꯒꯤꯗꯃꯛꯇ꯫ ꯖꯣꯒ ꯅꯨꯄꯥꯁꯤꯡꯗꯨꯒ ꯐꯨꯅꯕꯗꯨ ꯑꯦꯅꯥꯁꯨ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯑꯥꯔꯚꯤꯡꯁꯨ ꯉꯥꯏꯍꯥꯛ ꯐꯨꯅꯕ ꯌꯥꯎꯔꯝꯂꯕ ꯃꯇꯨꯡꯗ ꯐꯣꯇꯣ ꯀꯥꯞꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯦꯅꯥꯅ ꯐꯥꯟ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯅꯨꯄꯥ ꯑꯃꯗ ꯒꯤꯇꯔꯅ ꯃꯀꯣꯛꯀ ꯊꯥꯕꯗꯨ ꯑꯥꯔꯚꯤꯡꯅ ꯐꯣꯇꯣ ꯆꯞ ꯆꯥꯅ ꯀꯥꯞꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯂꯤꯁ ꯂꯥꯛꯑꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄ ꯂꯝꯕꯤꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯨꯝꯗꯨꯅ ꯂꯩꯔꯝꯗꯨꯅ ꯖꯣꯗ ꯀꯤꯟꯅ ꯊꯤꯜꯂꯛꯄꯗꯒꯤ ꯏꯁꯤꯡꯗ ꯇꯥꯈꯤ꯫ ꯑꯦꯅꯥꯁꯨ ꯄꯨꯗꯨꯅ ꯆꯠꯅꯕ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯑꯦꯅꯥꯗꯨ ꯅꯥꯟꯊꯣꯛꯍꯧꯗꯨꯅ ꯃꯅꯥꯇꯣꯟ ꯃꯦꯟꯁꯤꯟꯗꯨꯅ ꯏꯁꯤꯡꯗ ꯆꯣꯡꯊꯈꯤ꯫
ꯄ꯭ꯔꯤꯟꯁꯦꯁ ꯐꯥꯅꯕ ꯂꯥꯛꯄꯁꯤꯡ ꯑꯗꯨꯁꯨ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ꯫ ꯖꯣ ꯑꯃꯁꯨꯡ ꯑꯦꯅꯥ ꯃꯐꯝ ꯑꯃꯗ ꯀꯥꯈꯠꯂꯛꯇꯨꯅ ꯐꯝꯃꯤꯟꯅꯩ꯫ ꯖꯣꯅ ꯅꯪ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯑꯦꯅꯥꯅ ꯍꯣꯏ, ꯅꯪꯗꯤ? ꯖꯣꯅ ꯑꯩꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯖꯣꯅ ꯅꯪ ꯉꯁꯥꯏ ꯃꯐꯝꯗꯨꯗ ꯌꯥꯝꯅ ꯒ꯭ꯔꯦꯠ ꯇꯥꯈꯤ꯫ ꯑꯦꯅꯥꯅ ꯍꯣꯏ, ꯅꯪꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯖꯣꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯦꯅꯥꯗ ꯀꯤꯁ ꯇꯧꯈꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯌꯨ ꯊꯛꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯔꯦꯗꯤꯑꯣꯗ ꯄꯥꯎ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯄ꯭ꯔꯤꯟꯁꯦꯁ ꯑꯦꯅꯥꯗꯨ ꯅꯥꯔꯛꯄꯗꯒꯤ ꯌꯨꯔꯣꯄꯤꯌꯟ ꯇꯨꯔꯗꯨ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯩ, ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯨ ꯌꯥꯝꯅ ꯐꯤꯚꯝ ꯁꯣꯛꯆꯜꯂꯝꯂꯅꯤ ꯍꯥꯏꯅ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯟꯇ꯭ꯔꯤꯒꯤ ꯃꯤꯁꯤꯡꯅ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯐꯥꯎꯏ ꯍꯥꯏꯅ꯫ ꯑꯦꯅꯥ ꯆꯪꯁꯤꯟꯗꯨꯅ ꯃꯨꯠꯊꯠꯂꯤ, ꯍꯌꯦꯡ ꯈꯕꯔ ꯑꯣꯏꯅ ꯌꯦꯡꯉꯁꯤ ꯍꯥꯏꯅ꯫ ꯑꯦꯅꯥꯅ ꯑꯩ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯊꯣꯡꯕ ꯌꯥꯒꯗ꯭ꯔꯥ? ꯖꯣꯅ ꯀꯤꯆꯟ ꯂꯩꯇꯦ, ꯊꯣꯡꯅꯕ ꯀꯩꯁꯨꯝꯇ ꯂꯩꯇꯦ, ꯑꯩ ꯑꯗꯨꯝ ꯆꯥꯕ ꯂꯣꯏꯔꯒ ꯍꯜꯂꯛꯑꯦ꯫ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯦꯅꯥꯅ ꯅꯪ ꯃꯗꯨ ꯄꯥꯝꯕ꯭ꯔꯥ? ꯖꯣꯅ ꯄꯨꯟꯁꯤꯁꯦ ꯀꯅꯥꯒꯨꯝꯕꯅ ꯑꯄꯥꯝꯕ ꯑꯗꯨ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯦꯅꯥꯅ ꯑꯩꯈꯣꯏ ꯆꯥꯅꯕ ꯆꯥꯛꯂꯦꯟ ꯑꯗꯨ ꯊꯣꯡꯗ꯭ꯔꯦ꯫ ꯖꯣꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯪ ꯀꯃꯥꯏ ꯇꯧꯗꯅ ꯊꯣꯡꯒꯅꯤ ꯍꯥꯏꯕꯗꯨ ꯁ꯭ꯀꯨꯜꯗ ꯇꯥꯛꯄꯤꯈꯤꯕ꯭ꯔꯥ? ꯑꯦꯅꯥꯅ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯌꯥꯝꯅ ꯍꯩ, ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯐꯤꯁꯨ ꯇꯥꯏ, ꯌꯨꯝꯁꯨ ꯁꯦꯡꯗꯣꯛꯏ, ꯐꯤꯁꯨ ꯏꯁꯇ꯭ꯔꯤ ꯇꯛꯏ, ꯑꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯧꯏ, ꯑꯗꯣ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯇꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯐꯪꯗ꯭ꯔꯤ꯫ ꯖꯣꯅ ꯑꯗꯨꯗꯤ ꯑꯩ ꯑꯇꯣꯞꯄ ꯀꯤꯆꯟ ꯌꯥꯎꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯅꯤ꯫ ꯑꯦꯅꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯂꯩꯊꯣꯛꯂꯛꯇꯨꯅ ꯍꯣꯏ, ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯒꯅꯤ꯫ ꯑꯦꯅꯥ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯖꯣꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ, ꯑꯗꯨꯒ ꯑꯦꯟꯌꯥ, ꯑꯩ ꯅꯪꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕ ꯄꯥꯝꯕ ꯑꯃ ꯂꯩ꯫ ꯑꯦꯅꯥꯅ ꯆꯥꯟꯕꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯔꯒꯅꯨ, ꯑꯩ ꯆꯠꯅꯅꯕ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈꯤ꯫ ꯖꯣꯅ ꯑꯦꯅꯥꯗꯨ ꯒꯥꯔꯤꯗ ꯊꯤꯜꯂꯛꯏ꯫ ꯑꯦꯅꯥꯅ ꯃꯊꯪꯒꯤ ꯀꯣꯔꯅꯔꯗ ꯈꯥꯝꯕꯤꯌꯨ꯫ ꯖꯣꯅ ꯒꯦꯠ ꯃꯄꯥꯗ ꯈꯥꯝꯗꯨꯅ ꯃꯐꯝꯁꯤꯗꯔꯥ? ꯑꯦꯅꯥꯅ ꯍꯣꯏ, ꯑꯩ ꯍꯧꯖꯤꯛ ꯅꯪ ꯊꯥꯗꯣꯛꯂꯒꯅꯤ, ꯃꯁꯤꯒꯤ ꯀꯣꯔꯅꯔꯁꯤꯗꯒꯤ ꯆꯪꯂꯒ ꯂꯩꯁꯟꯈ꯭ꯔꯅꯤ, ꯅꯪ ꯀꯥꯔꯗ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ, ꯑꯗꯨꯒ ꯊꯧꯈ꯭ꯔꯣ, ꯑꯩꯗ ꯋꯥꯁꯛꯎ, ꯅꯪ ꯀꯣꯔꯅꯔꯁꯤꯗꯒꯤ ꯂꯨꯝꯗꯨꯅ ꯌꯦꯡꯉꯣꯏ ꯍꯥꯏꯅ ꯒꯥꯔꯤ ꯑꯗꯨꯝ ꯊꯧꯈ꯭ꯔꯣ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ꯫ ꯖꯣꯅ ꯍꯣꯏ꯫ ꯑꯦꯅꯥꯅ ꯑꯩ ꯈꯪꯗꯦ ꯀꯃꯥꯏ ꯇꯧꯗꯅ ꯒꯨꯗ ꯕꯥꯏ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ, ꯑꯩ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯅꯤꯡꯁꯤꯡꯗ꯭ꯔꯦ꯫ ꯖꯣꯅ ꯅꯤꯡꯁꯤꯡꯅꯕ ꯇꯧꯔꯨꯔꯒꯅꯨ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯤꯁ ꯇꯧꯅꯩ꯫ ꯂꯥꯞꯊꯣꯛꯅꯅꯤꯡꯗ ꯑꯦꯅꯥꯁꯨ ꯆꯪꯈ꯭ꯔꯦ꯫ ꯖꯣꯅ ꯑꯦꯅꯥ ꯆꯪꯈꯤꯕꯗꯨ ꯌꯥꯝꯅ ꯆꯥꯛꯅ ꯅꯤꯡꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯑꯦꯅꯥ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯄꯥꯅ 24 ꯑꯋꯥꯔꯁꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯑꯍꯥꯡꯕ ꯑꯃꯠꯇ ꯂꯩꯇꯅ ꯊꯤꯈꯤ, ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯨꯏ? ꯑꯗꯣ ꯑꯩꯅ ꯅꯪꯗ ꯄꯤꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕ? ꯑꯦꯅꯥꯅ ꯑꯩ ナꯈꯤ, ꯑꯩ ꯍꯧꯖꯤꯛ ꯅꯥꯕ ꯐꯔꯦ꯫ ꯃꯄꯥꯅ ꯃꯦꯝ, ꯅꯪ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯁꯛ ꯈꯪꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯁꯥꯒꯤ ꯅꯊꯧꯁꯨ ꯃꯁꯛ ꯈꯪꯒꯗꯕꯅꯤ꯫ ꯑꯦꯅꯥꯅ ꯑꯩ ꯊꯥꯖꯩ ꯑꯗꯨꯒꯨꯝꯕ ꯀꯥꯟꯅꯔꯣꯏꯗꯕ ꯋꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯐꯪꯂꯣꯏ ꯍꯥꯏꯅ, ꯑꯩꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ, ꯑꯩꯒꯤ ꯀꯟꯇ꯭ꯔꯤꯒꯤ ꯏꯊꯧ ꯃꯇꯤꯛ ꯆꯥꯅ ꯇꯧꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯇꯧꯅꯕ ꯍꯣꯠꯅꯔꯕꯗꯤ ꯑꯩ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ꯫ ꯑꯩ ꯈꯪꯏ ꯍꯌꯦꯡꯒꯤ ꯁ꯭ꯀꯦꯗꯨꯜꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯌꯥꯝꯃꯤ ꯍꯥꯏꯕ, ꯁ꯭ꯀꯦꯗꯨꯜꯁꯤꯡ ꯑꯗꯨ ꯋꯤꯗ꯭ꯔꯣ ꯇꯧꯅꯕ ꯅꯈꯣꯏ ꯑꯩꯒꯤ ꯑꯌꯥꯕ ꯐꯪꯉꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯅꯥꯒꯤ ꯇꯨꯝꯅꯅꯕ ꯁꯪꯒꯣꯝ ꯑꯃꯁꯨꯡ ꯕꯤꯁꯀꯨꯠ ꯄꯨꯁꯜꯂꯛꯄꯗꯨꯁꯨ ꯊꯛꯂꯔꯣꯏ ꯍꯥꯏꯅ ꯄꯨꯊꯣꯛꯍꯟꯈꯤ꯫ ꯖꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯤꯉꯩ ꯃꯇꯝꯗ ꯊꯣꯡ ꯊꯤꯜꯂꯛꯏ꯫ ꯖꯣꯅ ꯍꯥꯏꯐꯦꯠ ꯆꯤꯡꯅꯅ ꯑꯦꯅꯥꯔꯥ ꯍꯥꯏꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯕꯣꯁꯇꯨ ꯑꯣꯏꯔꯝꯃꯤ꯫ ꯕꯣꯁꯇꯨꯅ ꯄ꯭ꯔꯤꯟꯁꯦꯁꯀ ꯎꯅꯕ ꯐꯪꯂꯕ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯖꯣꯅ ꯎꯅꯗ꯭ꯔꯤ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯥꯔꯚꯤꯡ ꯂꯥꯛꯇꯨꯅ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯆꯥꯝꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯏ꯫ ꯖꯣꯅ ꯕꯣꯁꯀꯤ ꯃꯃꯥꯡꯗ ꯎꯠꯅꯤꯡꯗꯗꯨꯅ ꯃꯉꯣꯟꯗꯩ ꯈꯨꯡꯒꯥꯎ ꯑꯗꯨꯗꯩꯗꯨꯗ ꯌꯨ ꯍꯩꯖꯜꯂꯤ꯫ ꯑꯥꯔꯚꯤꯡ ꯍꯥꯏꯐꯦꯠ ꯁꯥꯎꯔꯝꯃꯤ꯫ ꯕꯣꯁꯇꯨꯅ ꯄ꯭ꯔꯦꯁꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯂꯩ, ꯃꯗꯨꯗ ꯄ꯭ꯔꯤꯟꯁꯦꯁꯀꯤ ꯁ꯭ꯇꯣꯔꯤ ꯄꯨꯔꯛꯄ ꯄꯥꯝꯃꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯃꯍꯥꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯌꯦꯡꯃꯤꯟꯅꯩ꯫ ꯐꯣꯇꯣꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯥꯔꯚꯤꯡꯅ ꯍꯥꯏꯗꯣꯛꯁꯤ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯖꯣꯅ ꯅꯪꯅ ꯌꯣꯟꯕ ꯄꯥꯝꯂꯕꯗꯤ ꯀꯔꯤꯁꯨ ꯑꯊꯤꯡꯕ ꯉꯝꯂꯣꯏ, ꯃꯗꯨꯒꯤꯗꯃꯛꯇ ꯅꯪ ꯃꯃꯜ ꯐꯖꯅ ꯐꯪꯒꯅꯤ, ꯑꯗꯣ ꯅꯪ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯒꯗ꯭ꯔꯥ? ꯑꯥꯔꯚꯤꯡ ꯈꯔ ꯁꯥꯎꯔꯞꯅ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯄ꯭ꯔꯦꯁ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯤꯟꯁꯦꯁ ꯑꯦꯅꯥꯗꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯦꯅꯥ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯐꯝꯃꯤ꯫ ꯖꯣ ꯎꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯦꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯅꯔꯛꯈꯤ꯫ ꯅꯨꯄꯥ ꯑꯃꯅ ꯌꯣꯔ ꯍꯥꯏꯅꯦꯁ, ꯀꯔꯝꯕ ꯁꯤꯇꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯅꯪꯅ ꯆꯠꯄ ꯃꯐꯝꯗ? ꯑꯦꯅꯥ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯑꯩꯅ ꯆꯠꯄ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛ ꯀꯥꯎꯕ ꯉꯝꯂꯣꯏꯗꯕ ꯂꯝꯕꯤ ꯉꯥꯛꯇꯅꯤ, ꯑꯩꯅ ꯍꯥꯏꯕꯗꯤ ꯔꯣꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ꯫ ꯀꯔꯝꯕ ꯃꯐꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯆꯃꯝꯅꯩ, ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯃꯐꯝꯁꯤꯡꯗꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝꯗ ꯐꯣꯇꯣ ꯀꯥꯞꯄ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯀꯥꯞꯅꯔꯝꯃꯤ꯫ ꯑꯥꯔꯚꯤꯡꯁꯨ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯆꯪꯂꯛꯇꯨꯅ ꯃꯌꯥꯝꯅ ꯀꯥꯞꯅꯔꯤꯕ ꯀꯦꯃꯦꯔꯥꯗꯨ ꯀꯥꯞꯇꯕꯤꯗ ꯃꯍꯥꯛꯀꯤ ꯃꯩꯈꯦꯠꯇꯨ ꯄꯨꯊꯣꯛꯇꯨꯅ ꯀꯥꯞꯄꯤ꯫
ꯃꯇꯝꯗꯨꯗ ꯑꯦꯅꯥꯁꯨ ꯈꯪꯉꯦ ꯃꯍꯥꯛꯀꯤ ꯃꯩꯈꯦꯠꯇꯨ ꯀꯦꯃꯦꯔꯥꯅꯤ ꯍꯥꯏꯕ꯫ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯦꯅꯥ ꯀꯨꯝꯊꯔꯛꯇꯨꯅ ꯄ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯈꯨꯠ ꯁꯣꯛꯅꯔꯝꯃꯤ꯫ ꯑꯥꯔꯚꯤꯡꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯥꯔꯚꯤꯡꯅ ꯐꯣꯇꯣ ꯈꯔ ꯃꯍꯥꯛꯅ ꯂꯥꯛꯂꯝꯕ ꯃꯇꯝꯗ ꯀꯥꯞꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯄꯤ꯫ ꯑꯦꯅꯥ ꯑꯃꯈꯛ ꯆꯤꯡꯈꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯒꯤꯇꯔꯅ ꯃꯀꯣꯛꯀ ꯊꯣꯝꯕꯒꯤ ꯐꯣꯇꯣꯗꯨ ꯆꯤꯡꯊꯣꯛꯂꯛꯏ꯫ ꯑꯦꯅꯥ ꯃꯣꯃꯣ ꯅꯣꯛꯅ "ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ" ꯍꯥꯏꯔꯝꯗꯨꯅ ꯖꯣꯒꯁꯨ ꯈꯨꯠ ꯁꯣꯛꯅꯩ꯫ ꯃꯈꯥ ꯇꯥꯅ ꯈꯨꯠ ꯁꯣꯛꯅꯔꯕ ꯃꯇꯨꯡꯗ ꯑꯦꯅꯥ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯌꯥꯝꯗ ꯃꯣꯃꯣ ꯅꯣꯛꯂꯝꯗꯨꯅ ꯑꯃꯗꯤ ꯖꯣꯗ ꯃꯨꯟꯅ ꯌꯦꯡꯖꯔꯝꯗꯨꯅ ꯆꯪꯈꯤ꯫ ꯃꯌꯥꯝ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯣ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯍꯧꯈꯤ꯫ ꯖꯣꯁꯨ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯝꯗꯨꯅ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯌꯥꯝ ꯑꯩ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ꯫ ꯑꯗꯣ ꯑꯅꯧꯕ ꯇꯥꯗ꯭ꯔꯤꯕꯁꯤꯡꯅ ꯑꯩꯒꯤ ꯄ꯭ꯔꯣꯃꯦꯊꯤꯌꯁ ꯑꯃꯁꯨꯡ ꯑꯦꯂꯦꯟ ꯀꯣꯚꯦꯅꯦꯟ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈꯤꯕꯗꯣ ꯑꯗꯣ ꯃꯌꯥꯝ ꯈꯔ ꯇꯥꯕꯤꯌꯨ꯫ ꯑꯗꯣ ꯚ꯭ꯌꯨ ꯌꯥꯝꯍꯟꯅꯤꯡꯕꯅꯦ ꯑꯗꯣ ꯚ꯭ꯌꯨ ꯌꯥꯝꯗ꯭ꯔꯦ꯫ ꯑꯗꯨ ꯐꯤꯂꯝꯗꯣ ꯑꯩ ꯌꯥꯝ ꯊꯤꯅ ꯄꯥꯝꯖꯅ ꯇꯧꯈꯤꯕ꯫ ꯆꯦꯅꯦꯜ ꯑꯝꯇꯒ ꯍꯥꯏꯖꯔꯝꯒꯦ, ꯙꯅꯟꯖꯣꯏ ꯁꯂꯥꯃꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯦ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ꯫ ꯃꯍꯥꯛꯀꯤ ꯆꯦꯅꯦꯜꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯃꯗꯤ ꯑꯔꯤꯕ ꯂꯣꯟꯁꯤꯡ ꯇꯥꯕ ꯐꯪꯕꯤꯒꯅꯤ꯫ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯃꯥꯟꯅꯕꯅꯤ, ꯂꯩꯀꯥꯅ, ꯂꯩꯀꯥ ꯗ ꯒ꯭ꯔꯦꯠ꯫ ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯆꯦꯅꯦꯜꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯍꯟꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯀꯃꯦꯟꯗ ꯆꯦꯅꯦꯜ ꯃꯃꯤꯡꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯏꯕꯤꯔꯛꯑꯣ꯫ ꯑꯩ ꯑꯗꯨꯝ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯑꯗꯨꯝ꯫ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯔꯟꯕꯨ ꯀꯅꯥꯅ ꯆꯥ ꯂꯣꯏ ꯉꯝꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯆꯥꯎꯈꯠꯃꯤꯟꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ꯫